मैं अखोई हजिक लेजरिसे लमनोंगै कम्युनिटी हॉल हायरगा खंगनबा मफमदुनिको मयामदा अखोई प्रोग्राम हौजलकपनिना कराइदनो हायना हंबिरकनिना लमनोंगै इम्फाल वेस्ट डिस्ट्रिक्ट की मयाम मफम सिदनी लाक्सरिसे अदो गूगल मैप तसु लमनोंगै डेवलपमेंट यूथ क्लब हायरगा मयाम अदुम सर्च तौबिरो अदुम फंगबिरनिको लमनोंगै डेवलपमेंट यूथ क्लब हायब मतमदा अदो मयामदा ngasi अखोइना उचररिबा मयामदा खंगहनजनबगीदमक सिंगमेट्रिसिन लाइव कापचरइसी अखोइगी लान अमदि आर्टिस्ट हायदना मिंथोनजबा अदुगुम्बा एपिसोड सिंग मथंग मथंग लेप्तना अखोइ नमदुना लाक्चबदो ngasi एपिसोड नंबर 7 नि लान मनुंगसिदा आर्टिस्ट अमोइना मसा अखोइ कीबोर्ड खोंगबा अखोइगी आर्टिस्ट अमोइना लेजबा अदुगा खुनिंगाकपा थोक्तबा यादबगी इमा लेबाकपुसु नुंगसिबनिना कदांगबन कोक्टुकलोम थंगबा साइड किदो मयाम सोनाकनगी मनिंग थंगबा साइड सिनिको सिगी चिंखोंग चिंगयागैसे यामना अखोइगी याम मरु ओइबा एरिया अमनि हाइतारे अखोइगी अखोइ रेड जोन कायगा हाइनबदो मयामनको अदो ngasi अखोइना लाक्चरिबा मफमसिना मयाम अखोइगी लाइसंबम सना खोंबा सन ऑफ लाइसंबम शांता एगी नाउसिगी लमनोंगै मयाइ लेकाय हारिबा लमदम असिदनिको लाक्चरिसे महाक ना होजिक लरि फिल्मसे मखोंग से खोंग थांगा चतप ngamdaba अदो महाक आर्टिस्ट मक्सु ओइबनिना ए सिंगमेट्रिसिना अदुदी आर्टिस्ट सिंग सिगिदमक अखोइना मयामना खंगहनजबा अवानागी पाउदम सिंग तंबगी प्रोग्राम सिंग मथंग मथंग चथजरपनिना ngasigsina top top mahau ama phangani haina khanjai mahakna phamungduda khong thaba leiba makha thaba ngamdagai chahi ani matau karamna khanga doribno haibasima khwaidagi chawba wahang ama aikhoina su itomda hangjari aduga hena hena nungai tabamna koi chakhawi guli se mayam koi honge dum hainai duga chakhaw guli imda rupa se 60 70 hong mane adu ma chakhaw guli phawda chaba ngamdabagi phibam da leire du hidak langthak doctor na irakliba hidak langthak to अखोई हजिक महामाक से हजिक चाब ngamdabagi phibam da leire haina pau tambirakpadagi singmetri se timna mahakidamakta awa paudam se tamlaga pukchel chawba mayamgi mating nijaba program ni haitai ngasi se mahaki dum mayamna hangbirakani khange gp number happy you haidra gp number mahakidamakta gp number leite account number su leite yam chamna ngofam masida akhoi aphang aphang khara suraga jugali gi thabak toroga yum sabagi thabak toroga icham chamna leijaba punsini mahaki nupi leire angang macha amasu nupi macha amasu leijare ado mahaki sangai dane khoi ngi changjari se somna kanda magi yum ne myam ada urise ko yum sigi mamang thangbada koi labuk lamhang pakna leiko sida hoji alu thabagi kanna semba mali aduga somna kan thangba sai chi su ingol adum phai hai tare ada akoi chingda hai petang zoom tawjage ko mayam zoom koktuk se yam somna kan gisni ko singda krai ada uri se okay okay mayam zoom tawjage ko hai petang hai di chingkhong chinga yam nakna leiba mafam ni hai basi mayam do uchana bagi damak zoom hai pe tawjage semai kendra chingge ba sai se ada so church la kanong ure mayam khoina chakhaw guli pibi ge habe chinau sing yaubi re yam nungai jai khoi sing metri sin chachari ba program asigi su mayam mapung phabam oire haina khanjai ko comment section da koi caption da mobile number hapsabani mobile number du da mayam na call tawsan biyu hoji program se lore call tawbiu ko hoji makti tawsan bi gano live thari bani na mayam chingje iko ko e ko ado swai sine yam na ko tukki kadang bangi hairaga khangna bi ba mayam mafam do ado ching somna kan da so iko ko khailai ado sigi chingkhong sida leijaba mayam chamlaba punsi magi mayam yumdani khoi hoji laksa se matomda imale ba ki damakta mangjil thana chongthokluraga hoji makhongda nongmai maruna panbadagi hoji se mayam makhongje stand hapaga haidi yot hapaga haina bodo mayam na yot phummaga yot hapaga leiribani kanamtana khangbide kanamtana mateng pangwa lakpide masamaksu artist ni kanamtana ngasi bawga khangbide haitare aduna mayam akhangba khara lekai gi khara khungi khara akhangba miyoi mahapun nungsijaba miyoi khara nadi angamba khara khara piduna kotuna dum pangli mayam mangonda mahaki yum mayai thangba site la ise mahaki yum ni aduga sumang leire mahakna phammaga ngahak sum chatok sin tawbagi ni ko sina wheelchair soma kan se tricycle sida phammaga mahaki yumna sida leidoni yum se changjage ko mayam yum sida changge sana komba karom nakan sana komba phama leire mayam khoina haijabado artist ni ba sama keyboardist ni aduga aigi inau sigi ben maming se yam nungsi ta bada maku ben haibani ko maku ben mayam maku ben gi
keyboardist ni ado singmei fixing hak lak charing manung sida ai inau sigi awabada mateng su pangjaba aduga inau sina mayam gi thogal kari kari to bangam bano haibato mayam yeng mina sikwa ichanu pi maming se kai koge ahan bada ichanu pi se interview ta lok thage se ming kai kowi Ponia hayo. Ponia hayo. Ponia chahi kya sure Chahi ani khair ahum haire Ponia gi mamai ming kai koba Roji. Roji ko aduga Ponia di handak tha kya sure chahi pharaba Chahi ani ga tha ani ahum haira mani. Chahi ani ga tha ni hum Ponia amta keno kadai sam kadai amta sam amta lo sam amta kadai sam kadai nato ne du di adu di nato ne Silai hai karo. sam ure kana na kebi ge Ponia se mamai sing ak sang ma ngang ma ri da Mama sana kesal ini. Ponia di du di school kadri ko pi bani na Ponia khong du ing dro moja su tong de ha moja su tong de ing dro Kumo. wa ngang de da tal li da Ponia se ado mayam sana khom bagi hojik lai ba khong gi phibam ne sida lai sina ko khong gi phibam sida lai re kanam tan khang bi banate singmei tri sin nga si lak chari se ai naw sigi mateng khatang doi so oina ba haidana lak chari bani ko sana khom ba singmei 360 gi live sida ai naw bu taram lok chari ko microphone doi naw na ngam khudi mo lai ta doi ni ko sana khom ba yum pan ba si chahi ka sure chanu pi nuksi ba mu di lai re ko sahi ahum mamana sahi ahum amai farak ka jare 2020 ga wan sana khom ba se sagi kari kari thabak suraga hingmano akhoi na budi khangjare myam so mutang ga thambiyo ai je kanu ne hajira semi oina ai je apang apang khara suraga ai dum laije bane aduga thaban gi matang gumba yoraga mana thaban khara ga du sachaba isei gomba thaban go chapase program macha macha masa amaina chacha do isei khara so horen thogal towi na ba yani na yani yam nungai aduga mayam khoi ai gi nausina mana laibak thiba thodo me gi tang kuni pan haidana mi ta ko ni ban me gi tang kuni pan dani ko khong gi sarukta somna kan gi mayam sigi khong gi saruk se sida nongmaina pan bani yekna bana kapak pa nongmai maruna pan bani maha khulai pa ga chang basunate lan pham gi do da hoi laikai ni chingkhong chinga sida ai gi su khul ni khallaga mana thokcha bani ko aduda mayam khong sida pan badagi manung gi saru se kai hi ba hai tare mayam sida yang mina si ko manung gi saru se mayam sida leire sida kai ri ba saruk se maruna direct pan badagi ado phaigan gi saru khara lo thoga sida thonjan bane ba thonjan laga stain je hap bane lei se hoji se koina doctor duga hapet wari su sanajare ko ado doctor duna budi mayam si gumba case se ayamana 2 years ko machangi hai recovery torok pase fully recovery torok pase 2 years ko machangi hai ado doctor yengu bagi mayam che sang sida loi lele doctor yengu bagi che chang phaniam sangi ne du mi gi tang kuni pan hai je lan horok pa timing adu dagi ni ne so ise lan horopa la ahan made 3 hauraga mu gap kitang leuraga mu kau phojlapa timing oine ai khran niam dharu re ha kan ong khang nem dar kang dana ko kijinga ana mai thaba khotpa torokpa azdaida khoina kitang moina chendara puju kitang kana tawdana sai lang kra paraga ado moi kanglok ki maming se pal loi je moi kanglok maming pal je program se yamna khoina kai haini nungsida ba hai tare paning de sam sam yena ba dum hai se paning de moi gi jati ba so an paning de ado yekna ba dum hai si kwa ado kenogi sengna ha da khoi mai da yekna ba di kanam lai ta ba de moi na yekna ba khut tha ba horok pa di khoi yekna bo gi ne na tra khoi di nungsi jana na lemina se hingmina se hai ba ne ba moi na yarak tra ba ni na khoi yekna ba oi re na tra ne ha na di kuki chinau ka hai ba hui ti krai di chinau no bo sumai tau ga dra ne na tra chinau no sumai tau roi isinau natta bagi tau rei ni ana kuki chinau hai ba su ya de ba mo yekna ba loi re si da wari na tra makha ta si kenogi lai sangmam sana khom bagi kwa ben maming se maku ben hai bani ko maku ben hai thola ga thaban go ma chale hai dai na hoi amaina hoi khara tawjaraga amaina tholaga sasabane ado hojik se khongi phim se kamai tawge hing daga som chikpa khoppa ingba matam da chikpa khoppa ga de dum tawbra kamai tawge si puje hanadi kya kana ju si amde bako hojik se ngasi haptang phajale sikpa khang yam ngamda ba sik yam amaina tawju yaure du nung sai sa dora kana khara paba duga ahing ayuk kumba se am si
ꯑꯗꯣ ꯍꯤꯗꯥꯛꯁꯨ ꯆꯥꯗꯦ ꯍꯥꯏꯅ ꯇꯥꯏꯅꯦ ꯆꯈꯥꯎꯒꯤ ꯍꯤꯗꯥꯛ ꯐꯥꯎꯗ ꯆꯥꯗ꯭ꯔꯦ ꯍꯥꯏ ꯆꯈꯥꯎꯒꯤ ꯍꯤꯗꯥꯛꯄꯨꯁꯨ ꯂꯩꯕꯁꯤ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯧꯖꯤꯛꯁꯤꯕꯣ ꯑꯥꯎ ꯂꯩꯕꯁꯦ ꯀꯩꯅꯣ ꯁꯦꯟꯊꯣꯛ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯝ ꯑꯩꯅ ꯑꯗꯣ ꯂꯩꯕꯗꯤ ꯉꯝꯗ꯭ꯔꯦ ꯌꯨꯝꯁꯦ ꯄꯨꯔꯥ ꯁꯅꯥꯈꯣꯝꯕꯅ ꯄꯨꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯄꯨꯗꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯑꯩꯅ ꯑꯍꯟꯅꯦ ꯅꯨꯄꯥ ꯑꯩꯒꯤ ꯏꯈꯥꯗ ꯅꯨꯄꯥꯅ ꯌꯥꯏꯃꯗꯨ ꯏꯆꯟ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯍꯧꯖꯤꯛꯁꯦ ꯃꯤꯒꯤ ꯒꯥꯔꯤ ꯊꯧꯏ ꯒꯥꯔꯤ ꯊꯧꯔꯒ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟꯅꯤꯅ ꯊꯕꯛꯇꯣ ꯌꯥꯝꯅꯁꯨ ꯂꯩꯇꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯒ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯇꯦꯛ ꯆꯔꯥ ꯍꯦꯟꯗꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯔꯥ ꯍꯦꯟꯗ ꯑꯃꯔꯣꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯡꯅ ꯑꯍꯦꯟꯕꯃꯛꯇꯤ ꯅꯠꯇꯦ ꯇꯉꯥꯏ ꯐꯗꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯁꯅꯥꯈꯣꯝꯕꯒꯤ ꯈꯣꯡꯁꯦ ꯔꯤꯀቨꯔ ꯊꯨꯅ ꯇꯧꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯆꯥꯁꯜꯂꯤꯅꯦꯕ ꯍꯛꯆꯥꯡꯁꯦ ꯑꯀꯟ ꯑꯀꯟꯕ ꯍꯤꯗꯥꯛ ꯃꯌꯥꯝ ꯆꯥꯔꯤꯅꯦꯕꯀꯣ ꯑꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯗꯨꯅ ꯆꯈꯥꯎꯗꯣ ꯁꯣꯛꯇꯅꯕ ꯍꯥꯏꯗꯅ ꯆꯈꯥꯎ ꯍꯤꯗꯥꯛ ꯊꯥꯔꯤꯅꯦꯕ ꯆꯈꯥꯎ ꯍꯤꯗꯥꯛ ꯆꯥꯕ ꯉꯝꯃꯛꯇꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯇꯨꯝꯕ ꯈꯣꯠꯄꯗꯗꯤ ꯁꯅꯥꯈꯣꯝꯕ ꯀꯃꯥꯏꯅ ꯇꯧꯏ ꯁꯤ ꯕ꯭ꯂꯦꯡꯀꯦꯠ ꯁꯨꯞꯆꯟꯕ ꯃꯇꯝꯗ ꯑꯣꯟꯕ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯩ ꯂꯩ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯁꯨꯞꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯃꯅ ꯑꯣꯏꯅ ꯌꯦꯠꯁꯜꯂꯒ ꯁꯣꯝꯒꯤ ꯈꯣꯡꯁꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯑꯇꯩꯅ ꯁꯨꯞꯄꯒ ꯁ꯭ꯋꯥꯏꯁꯤꯅ ꯑꯗꯨꯝ ꯐꯤ ꯑꯃ ꯌꯦꯠꯂꯒ ꯇꯧꯋꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯆꯤꯛꯀꯗ ꯀꯥꯟꯗ ꯏꯅꯛꯄꯗꯒꯤ ꯑꯗꯨꯝ ꯈꯣꯡ ꯅꯥꯝꯁꯤꯗ ꯇꯧꯔꯒ ꯑꯗꯨꯝ ꯁꯨꯞꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯣꯖꯥꯗꯤ ꯑꯗꯨꯝ ꯇꯣꯡꯉꯝꯃꯅꯤꯀꯣ ꯃꯣꯖꯥ ꯇꯣꯡꯗꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯣ ꯈꯣꯡꯗ ꯁꯨꯃꯥꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯁꯦ ꯄꯨꯡ 2-3ꯒꯁꯨ ꯆꯪꯕꯅꯦꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯅꯣꯡꯃꯩ ꯃꯔꯨꯅ ꯍꯦꯛ ꯄꯥꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯣꯄꯔꯦꯁꯟꯁꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯇꯧꯔꯕ꯭ꯔꯥ ꯅꯨꯃꯤꯠꯇꯨꯗ ꯁꯔꯨꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯔꯃꯤꯅ ꯑꯩꯁꯦ ꯌꯧꯔꯒ ꯑꯗꯨꯝ ꯊꯝꯃꯦ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯑꯗꯨꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯝ ꯇꯧꯕꯤꯔꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯝ ꯈꯣꯡꯁꯤ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯑꯩꯁꯨ ꯆꯤꯛꯄ ꯂꯥꯎꯕ ꯇꯧꯕꯗ ꯃꯣꯏꯅꯁꯨ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯁꯤꯗꯤ ꯊꯨꯅ ꯇꯧꯗꯕ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯇꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯣꯀꯦ ꯅꯨꯃꯤꯠꯇꯨꯗ ꯑꯅꯥꯕꯗꯤ ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯥꯔꯝꯒꯅꯤꯅꯦ ꯐꯖꯅ ꯅꯥꯏ ꯌꯥꯝ ꯅꯥꯏ ꯈꯨꯗꯛꯇꯗꯤ ꯅꯥꯗ꯭ꯔꯒꯁꯨ ꯅꯣꯡꯉꯥꯜꯂꯒꯗꯤ ꯍꯤꯗꯥꯛ ꯃꯌꯥꯛꯇꯣ ꯄꯦꯟ ꯀꯤꯂꯔꯗꯣ ꯂꯣꯏꯈ꯭ꯔꯒꯗꯤ ꯑꯔꯣꯏꯕꯤꯗ ꯅꯥꯔꯝꯒꯅꯤ ꯅꯥꯏ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯈꯣꯡ ꯍꯥꯝꯕ ꯈꯣꯠꯄꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯁꯦ ꯑꯗꯨꯝ ꯇꯧꯔꯕ꯭ꯔꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯀꯥꯁꯤꯗ ꯑꯗꯨꯝ ꯐꯛ ꯑꯃꯒ ꯊꯥꯔꯒ ꯑꯗꯨꯝ ꯑꯗꯣ ꯆꯍꯤ 2ꯅꯤꯅꯦ ꯁꯨꯃꯥꯏꯅ ꯗꯣꯛꯇꯔꯅ ꯈꯥꯡꯉꯣ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯍꯤꯗꯥꯛꯁꯨ ꯆꯪꯗꯣꯏꯕ ꯆꯍꯤ 2 ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯀꯅꯥꯒꯤ ꯃꯇꯦꯡꯒꯗꯤ ꯐꯪꯉꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡꯒꯗꯤ ꯐꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯣꯛꯄꯁꯤꯕꯣ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯣꯛꯄ ꯄꯨꯈꯠ ꯀꯨꯏꯗ꯭ꯔꯤꯀꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ MLAꯅ ꯈꯔ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯁꯦꯟꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯕꯤꯔꯝꯃꯦꯕ MLA ꯍꯥꯏꯁꯦ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯥꯔ ꯇꯤꯡꯒꯣꯅ ꯑꯣꯏꯗꯣꯏꯕꯀꯣ ꯈꯔꯗꯤ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯦꯡꯈꯩꯗꯨꯅ ꯅꯤꯡꯕ ꯊꯨꯡꯕꯗꯤ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯀꯥꯟꯒꯤꯗꯤ ꯃꯇꯝꯗꯨꯒꯤꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯑꯗꯨꯅꯗꯤ ꯂꯥꯌꯦꯡꯕ ꯍꯧꯕ ꯉꯝꯃꯛꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯑꯋꯥꯕꯅꯣ ꯊꯦꯡꯅꯔꯤꯁꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯗ ꯉꯁꯥꯏꯒꯤ ꯆꯈꯥꯎꯒꯤ ꯒꯨꯂꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯕꯨꯗꯤ ꯍꯣꯏ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯂꯦꯀꯣ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯪꯉꯦ ꯑꯗꯣ ꯑꯇꯩ ꯑꯋꯥꯠ ꯑꯄꯥ ꯆꯈꯥꯎ ꯒꯨꯂꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯑꯗꯨꯝ ꯂꯩꯕꯁꯦ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯂꯩꯁꯟꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛ ꯈꯔ ꯀꯩꯅꯣꯅ ꯑꯩ ꯀꯩꯅꯣꯁꯤꯅ ꯀ꯭ꯋꯥ ꯁꯤꯗ ꯀ꯭ꯋꯥ ꯌꯣꯟꯕꯁꯦ ꯈꯔ ꯌꯣꯜꯂꯒ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯣꯡꯉꯛꯄꯗꯨꯅ ꯑꯗꯨꯝ ꯍꯤꯗꯥꯛ ꯆꯥꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯁꯔꯨꯒꯤ ꯁꯨꯝ ꯏꯁꯇ꯭ꯔꯤꯞ ꯑꯃꯒꯨꯝꯕ ꯍꯦꯛ ꯂꯩꯕ ꯑꯗꯨꯗꯨꯒ 2ꯒꯨꯝꯕ ꯍꯦꯛ ꯂꯩꯕ ꯑꯗꯨꯗꯨꯒ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯦꯞꯄ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯗꯣ ꯁꯅꯥꯈꯣꯝꯕ ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯀꯤꯕꯣꯔꯗꯄꯨꯗꯤ ꯈꯣꯡꯉꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦꯀꯣ ꯀꯤꯕꯣꯔꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯗꯩꯁꯤꯗ ꯕꯥꯁꯤꯒꯁꯨ ꯎꯏꯌꯦ ꯑꯩꯈꯣꯏꯅ ꯕꯥꯁꯤꯁꯦ ꯑꯗꯨꯝ ꯁꯤꯁꯦ ꯕꯥꯁꯤꯁꯨ ꯑꯗꯨꯝ ꯈꯣꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯕꯒꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯁꯦ ꯕꯥꯁꯤ ꯈꯣꯡꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯁꯦ ꯕꯥꯁꯤ ꯁꯦꯝꯕꯁꯦ ꯑꯗꯨꯝ ꯄꯤꯛꯏꯀꯥꯟꯗꯒꯤ ꯑꯗꯨꯝ ꯑꯩꯁꯦ ꯄꯥꯝꯖꯔꯛꯄ ꯕꯥꯁꯤ ꯍꯨꯠꯄꯁꯦ ꯑꯗꯨꯒ ꯕꯥꯁꯤ ꯍꯨꯠꯄꯁꯦ ꯁꯨꯃꯥꯏꯅ ꯄꯥꯝꯃꯒ ꯍꯟꯗꯛꯀꯤ ꯑꯩ ꯈꯣꯡ ꯇꯦꯛꯑꯒ ꯂꯩꯕꯁꯤꯗꯒꯤ ꯑꯅꯝꯕ ꯑꯣꯏꯅ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯍꯨꯠꯄꯅꯦ ꯃꯌꯥꯝꯅ ꯈꯣꯡꯕꯗꯁꯨ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯑꯗꯨ ꯌꯣꯟꯗꯣꯏꯔꯕ ꯅꯪꯒꯤꯁꯦ ꯈꯣꯡꯕꯤꯔꯒꯗꯤꯅ ꯌꯣꯟꯗꯣꯏꯔꯕ ꯌꯣꯟꯒꯦꯅ ꯍꯨꯠꯄꯅꯦ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯕꯥꯁꯤ ꯃꯌꯥꯝꯁꯦ ꯌꯣꯟꯗꯣꯏꯅꯦꯕ A ꯁꯥꯔꯞ ꯀꯥꯏꯅꯒ ꯌꯥꯎꯔꯦꯀꯣ F ꯁꯥꯔꯞ ꯌꯥꯎꯔꯦ B ꯌꯥꯎꯔꯦ G ꯌꯥꯎꯔꯦ ꯃꯌꯥꯝ ꯁ꯭ꯀꯦꯜ ꯃꯌꯥꯝꯒꯤ ꯑꯗꯣ ꯃꯅꯤꯡꯗꯁꯨ ꯕꯥꯁꯤ ꯃꯌꯥꯝ ꯑꯃ ꯎꯔꯤꯌꯦ ꯑꯁꯣꯝ ꯅꯥꯀꯟ ꯎꯄꯨꯗꯁꯨꯀꯣ ꯎꯄꯨꯗ ꯕꯥꯁꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯕꯥꯁꯤꯁꯦ ꯑꯗꯨꯝ
ꯁꯥꯕꯒꯤ ꯊꯕꯛꯁꯤꯁꯨ ꯑꯗꯨꯝ ꯃꯃꯥꯡꯉꯩꯗꯤ ꯑꯗꯨꯝ ꯍꯧꯔꯛꯑꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯍꯟꯗꯛ ꯏꯁꯥ ꯍꯥꯏꯗꯤ ꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯕꯥꯁꯤ ꯁꯥꯕ ꯇꯝꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯈꯔ ꯍꯨꯠꯄꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯨꯠꯂꯛꯑꯦ ꯑꯗꯨꯗꯨꯒ ꯍꯟꯗꯛ ꯈꯔ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯅ ꯌꯣꯟꯒꯦꯅ ꯈꯜꯂꯤꯁꯤꯅ ꯍꯟꯗꯛ ꯑꯩ ꯈꯣꯡꯁꯨ ꯁꯣꯛꯑꯒꯁꯨ ꯂꯩꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯨꯠꯄꯅꯦ ꯁꯅꯥꯈꯣꯝꯕ ꯍꯟꯗꯛꯇꯒꯤ ꯈꯨꯠꯄꯅꯦ ꯍꯥꯏꯕꯁꯤꯃꯁꯨ ꯂꯩꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯑꯣꯏꯕꯤꯕꯅꯤꯅ ꯏꯁꯥ ꯑꯥꯔꯇꯤꯁ ꯑꯣꯏꯕꯤꯕꯅꯤꯅ ꯁꯅꯥꯈꯣꯝꯕꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯔꯤꯕ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦꯒꯁꯦ ꯁꯅꯥꯈꯣꯝꯕꯒꯤ ꯂꯥꯏꯐꯇꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯕ ꯑꯃ ꯑꯣꯏꯗꯣꯔꯦ ꯑꯃꯔꯣꯝꯗ ꯁꯦꯡꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ ꯊꯃꯣꯏꯗꯒꯤ ꯑꯝꯇꯪ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯇꯧꯖꯒꯦ ꯇ꯭ꯔꯥꯏ ꯇꯧꯔꯁꯤ ꯑꯉꯥꯡꯗꯣ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯄꯨꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅꯀꯣ ꯌꯥꯝ ꯂꯥꯡꯉꯦꯕ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯉꯥꯏꯒꯤꯁꯦꯀꯣ ꯑꯩ ꯃ꯭ꯌꯨꯖꯤꯛꯇꯣ ꯃꯌꯦꯛ ꯁꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯅꯕ ꯑꯉꯥꯡꯁꯤꯡꯁꯨ ꯁꯥꯟꯅꯖꯁꯅꯣꯕ ꯃꯥꯁꯨ ꯁꯨꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯥꯎꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯄꯥꯟꯗ ꯐꯥꯖꯤꯜꯂ ꯊꯝꯕꯁꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯣꯏꯗꯤꯀꯣ ꯒꯤꯇꯥꯔꯁꯨ ꯑꯗꯨꯝ ꯈꯣꯡꯕ꯭ꯔꯣ ꯀꯩꯅꯣꯁꯦ ꯁꯅꯥꯈꯣꯝꯕꯁꯦ ꯒꯤꯇꯔꯁꯦ ꯑꯩ ꯀꯩꯅꯣꯅꯦ ꯍꯥꯏ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯣꯏꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯒꯤ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯗꯒꯤ ꯑꯩꯅ ꯋꯥꯏꯔꯒ ꯁꯨꯝ ꯄꯣꯊꯥꯅꯕ ꯁꯨꯝ ꯇꯧꯖꯕ ꯑꯗꯨꯗꯤ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦꯁꯦ ꯑꯃꯨꯛꯇꯪ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯒ ꯊꯃꯣꯏꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯃꯣꯏꯗꯒꯤ ꯄꯔꯐꯣꯝ ꯑꯃꯨꯛꯇꯪ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯅ ꯏꯁꯩ ꯑꯃ ꯈꯣꯡꯕ ꯁꯛꯄ ꯍꯥꯏꯁꯦ ꯊꯃꯣꯏꯗꯒꯤ ꯂꯣꯏꯕꯨꯗꯤ ꯁꯛꯏꯀꯣ ꯑꯗꯨꯏꯁꯨ ꯃꯌꯥꯝꯒꯤ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯖꯕꯅꯤ ꯁꯅꯥꯈꯣꯝꯕꯅ ꯑꯝꯇꯪ ꯊꯧꯒꯜ ꯇꯧꯕꯤꯌꯣ ꯃꯌꯥꯝꯒꯤ ꯑꯗꯨꯒ ꯁꯅꯥꯈꯣꯝꯕꯅ ꯍꯧꯖꯤꯛ ꯋꯥꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯁꯨꯝ ꯍꯤꯞꯄꯒ ꯂꯩꯕꯁꯨ ꯑꯗꯨꯝ ꯋꯥꯏ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯏꯁꯩꯒꯨꯝꯕ ꯑꯃꯅꯤ ꯈꯣꯡꯗꯣꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝꯒꯤꯁꯨ ꯊꯧꯒꯜ ꯇꯧꯕ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯁꯩꯁꯦ ꯍꯥꯟꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯑꯥꯔꯇꯤꯁ ꯑꯃꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯃꯅꯨꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯦ ꯃꯌꯥꯝꯇꯪ ꯐꯤꯜ ꯇꯧꯔꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯔꯤꯒꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯗ ꯄꯥꯎ ꯍꯥꯏꯕꯤꯔꯛꯑꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯅꯥꯎꯁꯤꯒꯤ ꯅꯝꯕꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯅꯤ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯂꯩꯇꯦꯀꯣ ꯂꯩꯇꯦ ꯖꯤꯄꯦ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯍꯥꯡꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯕꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯏꯟꯗꯤꯌꯟ ꯕꯦꯡꯛꯁꯦ ꯂꯝꯁꯥꯡꯗ ꯂꯩ ꯂꯝꯁꯥꯡꯁꯤꯗ ꯊꯨꯅ ꯌꯥꯡꯅ ATM ꯑꯩꯈꯣꯏ ꯀꯥꯔꯠ ꯑꯃ ꯑꯊꯨꯕꯗ ꯂꯧꯊꯣꯛꯑꯒ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯡꯅꯅꯕꯒꯤ ꯈꯣꯡꯊꯥꯡꯗꯨꯃꯁꯨ ꯃꯌꯥꯝ ꯄꯥꯏꯈꯠꯃꯤꯟꯅꯁꯤ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯎꯖꯔꯤꯕ ꯈꯣꯜꯂꯥꯎꯁꯤꯡꯁꯤ ꯃꯌꯥꯝ ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯋꯥ ꯇꯥꯔꯕꯁꯤꯡꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯎꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯎꯖꯒꯦ ꯍꯥꯏꯅ ꯍꯣꯠꯅꯖꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯂꯩꯔꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯈꯨꯔꯧ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯂꯥꯏꯟ ꯂꯧꯕꯤꯔꯛꯄꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯍꯥꯞꯆꯔꯤꯕ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯒꯤ ꯅꯝꯕꯔꯅꯤ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯏꯔꯛꯈꯤꯔꯣꯏꯀꯣ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯄꯥꯏꯕꯤꯅꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯝꯅ ꯍꯥꯏꯔꯕ ꯆꯈꯥꯎ ꯒꯨꯂꯤꯕꯨ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯤ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯏꯟꯖꯦꯛꯁꯟꯒꯁꯨ ꯂꯨꯄꯥ 9,000 ꯄꯤꯕꯅꯦ ꯁꯤꯒꯤ ꯏꯟꯖꯦꯛꯁꯟꯁꯤꯁꯨ ꯃꯇꯝ ꯆꯥꯅ ꯀꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯆꯥꯡ ꯅꯥꯏꯅ ꯑꯁꯤꯒꯨꯝꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯂꯩꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯆꯥꯅꯕ ꯊꯛꯅꯕ ꯑꯗꯨꯗ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯟ ꯊꯥꯅ ꯑꯩꯒꯤ ꯏꯅꯥꯎꯁꯤꯅ ꯄꯥꯡꯉꯨꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯑ ꯃꯇꯨꯡꯁꯤꯗꯗꯤ ꯃꯇꯣꯝꯗ ꯑꯇꯇꯥꯏ ꯇꯥꯕꯒꯤ ꯇꯥꯏꯞꯇ ꯐꯤꯕꯝ ꯑꯃ ꯂꯩꯔꯝꯕꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯀꯩꯅꯣ ꯇꯧꯔꯁꯤ ꯄꯔꯐꯣꯔꯝ ꯇꯧꯕ ꯍꯧꯔꯁꯤ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ
ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯏꯁꯩꯁꯤꯁꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯅꯁꯨ ꯀꯣ ꯑꯩꯒꯤ ꯏꯅꯥꯎꯁꯤꯕꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯃꯗꯤ ꯊꯨꯅ ꯌꯥꯡꯅ ꯅꯥꯕ ꯐꯔꯣ ꯍꯥꯏꯅꯁꯨ ꯋꯤꯁ ꯄꯤꯕꯤꯔꯛꯏꯀꯣ ꯑꯗꯣ ꯑꯩ ꯏꯅꯥꯎꯗ ꯍꯪꯅꯤꯡꯕ ꯑꯃꯁꯨ ꯂꯩ ꯍꯣꯡꯒꯤ ꯁꯔꯨꯛꯇ ꯅꯨꯃꯤꯠꯇꯨꯗ ꯃꯦꯒꯤ ꯇꯥꯡ 19ꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯦ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯈꯨꯗꯛꯇ ꯍꯦꯛ ꯄꯥꯟꯕꯒ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯛꯅ एनकाउंटर तौनबदी ओइरमोय हाय तारे मोइना कापाइसे लापना लापना नोंमै अफा अफबा मपानगी इजराइल दैगा पुसलकपि नोंमै असान सानबी मिदुना तम्मा तम्मा कापकपनेबा एक हाटलगे मतागुम नुमितुदा खुदक्ता पानबा नोंमैसे खुदक्ता खंग्रा नत्रगना ngahak लेर मतुंग दे आइसे कमाइन तोइना खोंगसे इ तारेने हाबे तौबसे तौब्रा कमाइना नुमितुदा फावगियो फीलिंग दो म्याम दंतंग शेयर तौबियो आइजे अदुम खुदक्ता पानबा दम खांगे खांगे अदि जिंग लावरगा आइजे दम तुरगा दैदि हगत पसा सोचों ngandre हादि सरू काइबने थेम गदोइने तेगा थ्राक थ्राक यालगै अदुम लैरबनि आई चटपा ngamdrami आई सिटला कुमदरे हाबदि तोरेंदुदा अदुम मागी थोंदुगी नाकंदुगी तोरेंदुदा आई जिम सिटला कुमदरे हादि साइ तोमदराबा साइ तोम कुमदरे अदुगा कोई लेमनरमगजु अदुम हाबदि नोंमैदो मयाम कापसल
ꯂꯛꯄꯅꯤꯅ ꯄꯥꯟꯗꯅꯕꯅꯀꯣ ꯍꯣꯏ ꯃꯥꯏ ꯂꯩꯖꯕ ꯃꯄꯥꯗ ꯂꯣꯠꯅꯕ ꯂꯨꯝꯅꯕ ꯑꯗꯨꯃꯥꯏꯅ ꯆꯦꯟꯗꯅꯈꯤꯕ ꯃꯔꯨꯝ ꯊꯤꯔ ꯑꯩ ꯑꯗꯨꯃꯥꯏꯅ ꯄꯥꯜꯂꯒ ꯇꯨꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯃꯣꯏꯁꯨ ꯐꯅꯌꯥꯝ ꯑꯗꯨꯝ ꯀꯥꯞꯄꯦ ꯑꯗꯨꯗꯨꯒ ꯑꯩꯁꯨ ꯄꯥꯟꯗꯅꯕꯅ ꯁꯤꯠꯂꯒ ꯃꯔꯨꯝ ꯀꯨꯝꯊꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯌꯦꯡꯒꯤ ꯚꯣꯂꯨꯟꯇꯤꯌꯥꯔꯈꯩꯅ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯃꯣꯏꯗꯤ ꯂꯣꯏ ꯂꯩꯔꯤꯅꯦ ꯍꯥꯏꯕꯗꯤ ꯂꯥꯟ ꯇꯧꯐꯝꯅꯤꯅ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯣꯏ ꯑꯗꯨꯝ ꯂꯣꯏ ꯂꯩ ꯑꯦꯝꯕꯨꯂꯦꯟꯁ ꯀꯩꯀꯥ ꯃꯣꯏꯅ ꯀꯧꯔꯒ ꯑꯗꯨꯝ ꯈꯨꯗꯛꯇ ꯄꯨꯈꯠꯄꯤꯔꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯔꯤꯝꯁꯇ ꯌꯧꯔꯦ ꯔꯤꯝꯁ ꯌꯧꯔꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯦ ꯈꯨꯗꯛꯇꯨꯗ ꯇꯧꯔꯦ ꯑꯗꯣ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯃꯐꯝꯗꯨꯗꯒꯤ ꯔꯤꯝꯁ ꯐꯥꯎ ꯆꯠꯈꯤꯕꯒꯤ ꯖꯔꯅꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯈꯤꯕ ꯅꯉꯣꯟꯗ ꯑꯔꯣꯏꯕꯤꯗ ꯅꯥꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤꯀꯣ ꯁꯥꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯅꯩꯀꯣ ꯁꯥꯏ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯔꯤꯝꯁꯇꯪꯗꯤ ꯌꯧꯔꯗꯤꯅ ꯈꯟꯕ ꯃꯤꯀꯨꯞꯇꯣ ꯂꯝꯕꯤ ꯆꯠꯈꯤꯕꯒꯤ ꯖꯔꯅꯤꯗꯣ ꯌꯥꯝ ꯁꯥꯡꯉꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇꯣ ꯀꯔꯝ ꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗꯣꯏꯅꯣꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯃꯤꯠꯇꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯂꯝꯕꯤꯒꯤꯁꯦ ꯑꯗꯨꯝ ꯑꯩꯁꯦ ꯀꯩꯅꯣꯗ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯀꯠꯂꯒ ꯄꯨꯕꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯝꯕꯤꯁꯨ ꯌꯥꯝ ꯀꯟꯅꯁꯨ ꯐꯠꯇꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤ ꯃꯇꯦꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯣꯡ ꯂꯣꯏꯁꯟꯗꯕ ꯈꯣꯠꯇꯕ ꯑꯗꯒꯤꯗꯤ ꯂꯝꯕꯤ ꯀꯨꯔꯨꯀ꯭ꯔꯥꯛ ꯃꯌꯥꯝ ꯂꯩꯕꯅꯤ나 ꯋꯥꯗꯤ ꯑꯗꯨꯝ ꯌꯥꯝ ꯋꯥꯔꯦ ꯔꯤꯝꯁ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯅꯠꯇ꯭ꯔꯥ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯝꯕꯤꯗꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯈꯩ ꯂꯝꯁꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯈꯔ ꯊꯠꯄ ꯈꯣꯠꯄ ꯌꯥꯎꯕꯤꯔꯛꯑꯦ ꯑꯗꯣ ꯁꯤ ꯀꯩꯅꯣꯅꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯊꯧꯔꯤꯕ ꯀꯩꯅꯣꯅꯁꯨ ꯑꯗꯨꯝ ꯂꯥꯎꯖꯕꯅꯤ ꯊꯠꯄꯤꯔꯛꯀꯅꯨ ꯈꯣꯠꯄꯤꯔꯛꯀꯅꯨꯅ ꯑꯁꯣꯛꯄꯅꯦꯅ ꯑꯗꯨ ꯑꯗꯨꯝ ꯆꯤꯟꯕꯅꯤꯅ ꯃꯤ ꯌꯥꯝꯅ ꯍꯣꯏ ꯉꯥꯏꯍꯥꯛ ꯈꯥꯝꯗꯣꯛ ꯈꯥꯝꯖꯤꯟꯗꯤ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤꯀꯣ ꯑꯦꯝꯕꯨꯂꯦꯟꯁ ꯑꯣꯏꯔꯒꯁꯨ ꯍꯦꯛꯇ ꯍꯥꯡꯉ ꯌꯦꯡꯅꯤꯡꯉꯦꯕ ꯃꯌꯥꯝꯁꯦ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦ ꯔꯤꯝꯁ ꯌꯧꯕꯗ ꯑꯩ ꯍꯣꯏ ꯁꯣꯛꯐꯝꯗꯨꯗꯒꯤ ꯌꯥꯝ ꯁꯥꯡꯕ ꯂꯝꯕꯤꯗꯤ ꯅꯠꯇꯦ ꯀꯤꯂꯣꯃꯤꯇꯔꯁꯦ 13ꯒꯨꯝꯕ ꯑꯣꯏꯕ꯭ꯔꯥ 13ꯒꯨꯝꯕ ꯑꯣꯏꯕ꯭ꯔꯥ 13 ꯑꯗꯨꯃꯥꯏꯅ 13 ꯈꯔ ꯍꯦꯜꯂꯞ ꯑꯗꯨꯃꯥꯏꯅ ꯔꯤꯝꯁ ꯐꯥꯎꯁꯦ ꯁꯤꯗꯒꯤꯅꯀꯣ ꯂꯩꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯅꯥꯎꯗꯤ ꯑꯥꯔꯇꯤꯁꯁꯨ ꯑꯣꯏꯖꯩ ꯊꯃꯣꯏ ꯇꯁꯦꯡꯅ ꯑꯗꯨꯝ ꯑꯥꯔꯇꯤꯁ ꯑꯣꯏꯕꯁꯤꯡꯁꯤꯗꯕꯨ ꯊꯃꯣꯏꯁꯦ ꯀꯩꯁꯨ ꯀꯟꯗꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯦꯛ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯟꯇꯤꯃꯦꯟꯅ ꯍꯦꯟꯇ ꯃꯃꯥꯡ ꯊꯥꯕꯅꯦꯕꯀꯣ ꯑꯗꯣ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯉꯁꯥꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯖꯨꯒꯥꯂꯤ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯃꯆꯥ ꯃꯆꯥ ꯑꯃ ꯁꯦꯝꯃꯒ ꯄꯪꯂꯩ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯒꯤꯗꯤ ꯍꯦꯛ ꯃꯅꯤꯡꯗꯅꯤ ꯂꯩꯗꯣꯏꯁꯦ ꯂꯥꯟꯐꯝꯁꯦꯀꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯣꯡꯁꯤꯟꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯉꯨꯕꯁꯦ ꯀꯔꯤ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣꯅꯦ ꯌꯥꯝꯕ ꯑꯩꯈꯣꯏꯁꯦ ꯑꯩꯁꯨ ꯍꯛꯆꯥꯡꯁꯨ ꯉꯝꯗꯦꯕ ꯑꯩꯁꯨ ꯂꯥꯏꯍꯧ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯗꯨꯗꯨꯒ ꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯃꯩ ꯊꯥꯔꯛꯄ ꯃꯣꯏꯅ ꯀꯨꯝꯊꯔꯛꯑꯒ ꯃꯩ ꯊꯥꯔꯛꯄ ꯅꯣꯡꯃꯩ ꯃꯌꯥꯝ ꯈꯨꯟ ꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯊꯥꯔꯛꯄ ꯍꯣꯏ ꯑꯗꯨꯗꯩꯗ ꯃꯣꯏ ꯆꯦꯟꯊꯔꯛꯑꯦ ꯈꯣꯠꯊꯔꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯊꯪꯅꯕ ꯈꯨꯟꯒꯤ ꯂꯩꯀꯥꯏꯁꯤꯡꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯑꯩꯁꯨ ꯆꯦꯟꯊꯣꯛꯑꯒ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯆꯦꯟꯊꯣꯛꯑꯒ ꯑꯩꯈꯣꯏ ꯀꯟꯕ ꯌꯥꯎꯔꯨꯕꯅꯦ ꯍꯣꯏ ꯆꯪꯁꯤꯜꯂꯨꯕꯅꯦ ꯍꯥꯏꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯑꯕꯅꯤꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯤ ꯑꯣꯏ ꯄꯣꯟꯇꯦ ꯃꯣꯏꯕꯨꯗꯤ ꯍꯣꯏ ꯃꯁꯥꯏ ꯃꯌꯨꯝ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯒꯦ ꯈꯜꯂꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯅꯦ ꯆꯥꯛꯂꯛꯏꯁꯦ ꯏꯔꯝꯗꯝ ꯆꯥꯛꯂꯛꯏꯅꯦ ꯅꯠꯇ꯭ꯔꯥꯅꯦ ꯀꯟꯅꯕꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯎꯕꯅꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯆꯠꯂꯨꯔꯒ ꯉꯁꯥꯏꯒꯤ ꯃꯐꯝꯁꯤ ꯌꯧꯕ ꯀꯥꯟꯗꯗꯤ ꯀꯨꯀꯤꯁꯤꯁꯨ ꯀꯨꯝꯊꯔꯛꯑꯝꯗꯕ ꯑꯔꯥꯟꯕ ꯄꯥꯎ ꯑꯣꯏꯔꯝꯕ ꯁꯨꯃꯥꯏꯅ ꯌꯦꯛꯅꯕꯁꯤꯡꯁꯤ ꯀꯨꯝꯊꯔꯛꯑꯝꯗꯕ ꯑꯔꯥꯟꯕ ꯄꯥꯎ ꯑꯣꯏꯔꯝꯃꯦ ꯑꯗꯨꯗꯨꯅ ꯆꯠꯂꯨꯕ ꯀꯥꯟꯗꯗꯤ ꯃꯣꯏꯁꯨ ꯃꯩꯕꯨꯗꯤ ꯊꯥꯔꯝꯃꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤꯜꯂꯨꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯍꯧꯔꯤꯅꯦꯕ ꯅꯨꯃꯤꯠꯇꯨ ꯅꯠꯇ꯭ꯔꯥ ꯉꯝꯍꯧꯔꯦ ꯀꯗꯥꯡꯃꯟꯒꯤ ꯐꯌꯦꯡꯒꯤ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯚꯣꯂꯨꯟꯇꯤꯌꯥꯔꯁꯤꯡꯁꯤꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯀꯟꯕꯗꯤ ꯈꯔꯗꯤ ꯉꯝꯍꯧꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯏꯁꯩ ꯁꯨꯝ ꯊꯧꯒꯜ ꯁꯨꯝ ꯇꯧꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯋꯥꯕ ꯉꯥꯛꯇꯁꯨ ꯁꯨꯝ ꯈꯜꯂ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯍꯤꯗꯥꯛ ꯆꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯋꯥꯈꯜ ꯄꯣꯊꯥꯕ ꯑꯃꯁꯨ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯣꯔꯅ ꯄꯤꯊꯣꯛꯄꯤꯔꯛꯄ ꯏꯅꯥꯎꯒꯤꯗꯤ ꯑꯥꯔꯠꯁꯤꯕꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯄꯥꯝꯖꯕ ꯑꯗꯨꯒ ꯀꯤꯕꯣꯔꯗ ꯈꯣꯡꯉꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯄꯣꯊꯥꯕꯒꯤ ꯉꯝꯕꯒꯤ ꯇꯦꯂꯦꯟꯇꯨꯃꯁꯨ ꯂꯩꯕꯅꯤꯅ ꯏꯁꯩ ꯑꯃꯈꯛꯇꯪꯒ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯁꯤꯅꯦ ꯃꯊꯪꯁꯦ ꯀꯔꯝꯕ ꯏꯁꯩ ꯇꯧꯁꯤꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯅꯨꯡꯉꯥꯏꯒꯗꯕ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯃꯇꯦꯛ ꯑꯃ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯏꯃꯣꯝ ꯁꯃꯨ ꯄꯥꯡꯒꯟ ꯃꯁꯥ ꯌꯥꯏ ꯇꯧꯁꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯍꯥꯞꯄꯁꯨ ꯄꯥꯝꯖꯩꯀꯣ
ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯏꯅꯥꯎꯁꯤꯅ ꯄꯔꯐꯣꯔꯝ ꯇꯧꯕꯤꯔꯤꯉꯩ ꯃꯅꯨꯡꯗ ꯔꯤꯑꯦꯛꯁꯟ ꯈꯔ ꯄꯤꯕꯤꯌꯣ ꯃꯥꯅꯁꯨ ꯍꯣꯔꯦꯟ ꯄ꯭ꯂꯦꯕꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯍꯥꯛꯅ ꯄꯔꯐꯣꯔꯝ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ ꯍꯥꯏꯕꯗꯣ ꯈꯪꯖꯅꯕꯀꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯔꯤꯑꯦꯛꯁꯟ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯗꯨꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯏꯅꯥꯎꯁꯤꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯤꯡꯕ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛ ꯏꯆꯥꯒꯤꯗꯃꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯁꯦꯜꯒꯤ ꯃꯇꯦꯡꯕꯨ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯄꯣꯠ ꯆꯩ ꯆꯥꯅ ꯊꯛꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯪꯂꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯂꯩꯕ ꯉꯝꯗꯗꯅ ꯍꯧꯖꯤꯛꯁꯦ ꯍꯤꯗꯥꯛ ꯆꯥꯗꯗꯅ ꯏꯕꯟ ꯆꯈꯥꯎꯒꯤ ꯍꯤꯗꯥꯛ ꯐꯥꯎꯗ ꯆꯥꯕ ꯉꯝꯗꯅ ꯂꯩꯔꯤꯕꯗꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯦꯞꯁꯟꯗꯅ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯦ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯤꯌꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯤ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯑꯗꯣ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯑꯥꯔꯇꯤꯁꯀꯤ ꯂꯝꯁꯤꯗ ꯆꯪꯉꯛꯄꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ
ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯆꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯀꯅꯥꯒꯤ ꯃꯈꯥꯗꯒꯗꯤ ꯇꯝꯃꯤ ꯀꯃꯥꯏ ꯇꯧꯏ ꯑꯩꯁꯦ 2020 ꯁꯤꯗꯒꯤ ꯑꯩꯒꯤ ꯊꯪꯅꯕ ꯈꯨꯟꯗ ꯑꯩꯒꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯍꯥꯟꯅ ꯇꯝꯕꯤ ꯑꯣꯖꯥ ꯑꯃꯔꯖꯤꯠ ꯑꯣꯖꯥ ꯑꯃꯔꯖꯤꯠ ꯑꯣꯖꯥ ꯑꯃꯔꯖꯤꯠꯅ ꯇꯝꯕꯤꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯃꯨꯛ ꯂꯩꯔꯒ ꯍꯧꯖꯤꯛꯅ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯂꯤꯛꯂꯥ ꯕꯦꯡꯒꯤ ꯑꯣꯖꯥ ꯔꯥꯖꯦꯁ ꯑꯣꯖꯥ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯆꯠꯆꯔꯤ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ ꯀꯩꯅꯣꯅꯤꯅ ꯑꯗꯣ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯁꯅꯥꯈꯣꯝꯕꯁꯨ ꯏꯁꯥ ꯍꯣꯏ ꯃꯌꯥꯝꯅ ꯌꯥꯝ ꯁꯛꯈꯪꯕ ꯃꯥꯏꯈꯪꯅꯕ ꯑꯥꯔꯇꯤꯁꯃꯛ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯍꯧꯔꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃꯅꯦꯕ ꯀꯤꯕꯣꯔꯗ ꯈꯣꯡꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒ ꯊꯤꯟꯕ ꯆꯠꯄ ꯑꯗꯩꯗꯤ ꯏꯁꯩ ꯃꯆꯥꯁꯨ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯩꯕ ꯍꯩꯇꯕ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯒꯀꯣ ꯍꯣꯏ ꯃꯆꯥꯗꯤ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤꯕꯨ ꯑꯣꯏꯔꯁꯨ ꯃꯔꯤ ꯃꯇꯥꯒꯤꯕꯨ ꯑꯣꯏꯔꯁꯨ ꯂꯩꯀꯥꯏꯒꯤꯕꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯒꯅꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯗꯕ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯒ ꯑꯗꯣ ꯑꯥꯔꯇꯤꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯅꯥꯈꯣꯝꯕꯒꯤꯁꯨ ꯈꯪꯅꯖꯔꯤꯕ ꯑꯥꯔꯇꯤꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒꯅꯤ ꯁꯨꯝ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯑꯕꯅꯤ나 ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯉꯥꯛꯇꯒꯤ ꯅꯠꯇꯕꯤꯗ ꯊꯨꯅ ꯐꯔꯣ ꯅꯨꯡꯉꯥꯏꯇꯦ ꯏꯅꯥꯎ ꯀꯥꯏ ꯍꯥꯏꯔꯛꯄꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡꯅꯤꯗꯅ ꯁꯦꯜ ꯈꯛꯇꯒꯤ ꯅꯠꯇꯦꯗꯅ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯀꯩꯅꯣ ꯁꯤꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯁꯤ ꯀꯂꯥꯡꯕꯟꯗ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯝ ꯊꯤꯟꯕꯅꯦ ꯃꯃꯤꯡꯗꯣ ꯄꯟꯕꯤꯌꯣ ꯃꯄꯨꯕꯦꯟꯁꯤꯒꯤ ꯈꯣꯒꯦꯟꯗꯅ ꯃꯥꯅꯁꯨ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯚꯥꯏ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦꯅ ꯍꯧꯖꯤꯛꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯄꯨꯂꯞꯇꯤ ꯋꯥꯃꯤꯟꯅꯔꯤꯅꯤ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯋꯥꯔꯝꯒꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯁꯦꯜ ꯑꯣꯏꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯚꯣꯂꯨꯟꯇꯤꯌꯥꯔ ꯑꯣꯏꯅ ꯑꯣꯀꯦ ꯃꯥꯁꯨ ꯂꯩꯔꯤꯕ ꯑꯗꯨꯗꯨꯒ ꯏꯌꯥꯝꯕ ꯂꯥꯏꯔꯦꯟꯀꯥꯕꯤꯗꯒꯤ ꯕꯤꯁ꯭ꯋꯔꯖꯤꯠ ꯀꯩꯁꯥꯝ ꯃꯥꯅ ꯒꯤꯇꯔ ꯈꯣꯡꯕꯅꯤ ꯃꯥꯁꯨ ꯑꯗꯣ ꯃꯥꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣ ꯚꯣꯂꯨꯟꯇꯤꯌꯥꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯣꯀꯦ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁꯀꯤ ꯉꯁꯥꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯈꯨꯟ ꯉꯥꯛꯄꯔꯣꯝꯗ ꯂꯣꯏꯅꯃꯛ ꯃꯤꯠꯌꯦꯡ ꯆꯪꯉꯒ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯁꯧꯒꯠꯂꯒ ꯂꯩꯔꯕꯅꯦꯕ ꯌꯨꯝ ꯉꯥꯛꯇꯕꯁꯦ ꯌꯥꯗꯦꯗꯅ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯏꯌꯥꯝꯕꯅꯁꯨ ꯐꯣꯟ ꯇꯧꯔꯒ ꯊꯨꯅ ꯐꯕ ꯑꯣꯏꯔꯣ ꯈꯣꯠꯄ ꯑꯣꯏꯔꯣ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯅꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯕꯤꯔꯛꯑꯦ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯃꯔꯛꯇꯒ ꯁꯨꯝ ꯏꯅꯥꯎꯒꯤ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡꯒ ꯌꯥꯎꯕ꯭ꯔꯥ ꯀꯔꯝꯕ ꯃꯣꯃꯦꯟꯇꯒꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯥꯡꯁꯦ ꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯎꯗꯤ ꯌꯥꯎꯋꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯎꯗꯤ ꯑꯗꯨꯝ ꯌꯥꯎꯋꯤ ꯋꯥꯔꯤ ꯂꯤꯕ ꯐ꯭ꯔꯤꯗ ꯂꯤꯍꯟꯒꯦ ꯅꯪꯒꯤ ꯊꯃꯣꯏꯗꯅꯦ ꯐꯥꯎꯕꯗꯣ ꯍꯥꯏꯕꯗꯤ ꯅꯉꯣꯟꯗ ꯌꯥꯝ ꯄꯦꯟꯗꯕ ꯐꯥꯎꯕ ꯑꯩꯁꯤꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯥꯏꯅ ꯈꯟꯖꯕ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯦ ꯉꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯏꯆꯤꯜ ꯏꯅꯥꯎ ꯁꯤꯌꯔ ꯇꯧꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯅꯕ ꯍꯥꯏꯕ ꯁꯤꯅꯤꯀꯣ ꯌꯥꯝ ꯄꯦꯟꯖꯗꯕ ꯃꯤꯀꯨꯞ ꯀꯔꯝꯕ ꯃꯤꯀꯨꯞ ꯌꯥꯎꯈꯤ ꯑꯩꯁꯤꯗꯗꯤ ꯀꯥꯏꯅ ꯈꯟꯖꯕ ꯑꯩꯗꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯂꯣꯏꯈ꯭ꯔꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯐꯠꯇꯕ ꯀꯥꯏꯅ ꯈꯟꯕ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯤꯀꯨꯞꯁꯦ ꯀꯔꯝꯕꯅ ꯑꯣꯏ ꯌꯥꯎꯋꯦ ꯌꯥꯝꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡꯀꯣ ꯁꯨꯝꯕꯁꯤꯗꯩꯁꯤꯗ ꯆꯥꯕ ꯉꯝꯃꯛꯇꯕ ꯑꯩꯁꯤꯕꯨ ꯐꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯁꯤꯗ ꯇꯨꯝꯃꯝꯗꯥꯏꯁꯤꯗ ꯑꯗꯨꯝ ꯈꯟꯕ ꯑꯗꯒꯤꯗꯤ ꯁꯣꯝꯗ ꯈꯤꯇꯪ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯟ ꯈꯤꯇꯪ ꯇꯥꯔꯛꯄꯗ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯁꯤꯕꯨ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯨꯝꯃꯝꯗꯥꯏ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯑꯩꯁꯦ ꯄꯤ ꯑꯗꯨꯝ ꯇꯥꯔꯦ ꯌꯥꯝ ꯑꯩꯁꯤꯕꯨ ꯁꯤꯈꯤꯕꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕꯅ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔ ꯂꯩꯗꯧ ꯁꯔꯨꯛ ꯈꯣꯡꯁꯦ ꯅꯥꯝꯃ ꯊꯥꯡ ꯉꯝꯃꯣꯏꯗꯧ ꯁꯔꯨꯛ ꯑꯩꯁꯦ ꯀꯩꯝꯇ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯑꯩꯅ ꯆꯠꯇꯅ ꯁꯨꯗꯅ ꯅꯣꯝꯗꯅ ꯑꯗꯩꯗꯤ ꯏꯃꯥ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯩꯕꯥꯛꯀꯤꯁꯤꯗꯃꯛ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯀꯔꯤꯝꯇ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯁꯣꯟꯊꯕ ꯄꯨꯛꯅꯤꯡꯁꯤ ꯑꯗꯨꯝ ꯁꯣꯟꯊꯔꯒ ꯄꯤ ꯇꯥꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯥꯝ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯗ ꯀꯅꯥꯒꯨꯝꯕꯅ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯪꯉꯒꯗꯤ ꯀꯃꯥꯏꯅ ꯈꯨꯝꯒꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯗꯣ ꯑꯩ ꯊꯋꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯑꯩ ꯀꯠꯊꯣꯛꯑꯁꯨ ꯑꯗꯨꯝ ꯑꯩ ꯉꯝꯒꯅꯤ ꯏꯃꯥ ꯂꯩꯕꯥꯛꯇꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅꯤꯅꯦ ꯌꯥꯝ ꯃꯔꯨꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯑꯩꯒꯤ ꯈꯨꯡꯒꯪ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯁꯤꯜꯂꯨꯔꯒ ꯍꯧꯖꯤꯛꯇꯤ ꯑꯇꯇꯥꯏ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯒꯨꯂꯤ ꯆꯥꯅꯕ ꯐꯥꯎꯕꯗ ꯁꯦꯜ ꯂꯩꯔꯛꯇꯕ ꯃꯇꯝꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯔꯕ꯭ꯔꯥ ꯑꯩꯅ ꯇꯧꯖꯔꯨꯕꯗꯨꯕꯨ ꯍꯣꯏ ꯀ꯭ꯔꯦꯗꯤꯠ ꯐꯪꯕꯒꯤ ꯉꯥꯛꯇꯒꯤ ꯅꯠꯇꯕꯤꯗ ꯑꯩꯅ ꯋꯥꯖꯔꯨꯔꯒ ꯀꯅꯥꯝꯇꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯍꯪꯕꯤꯔꯗꯦ ꯍꯥꯏꯕꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯊꯃꯣꯏꯗ
ꯐꯥꯎꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯤ ꯐꯥꯎꯗꯦꯅꯦ ꯑꯃ ꯐꯥꯎꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦꯀꯣ ꯑꯗꯩꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯃꯤꯟꯅꯔꯤꯕꯅꯤꯅ ꯃꯥꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯃꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤꯅ ꯑꯩꯁꯨ ꯁꯣꯛꯑꯕꯨꯗꯤ ꯂꯩꯕꯨꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯑꯗꯩꯗ ꯑꯩꯒꯤ ꯁꯤ ꯄꯥꯡꯕꯤꯔꯛꯏ ꯁꯤ ꯄꯥꯡꯕꯤꯔꯛꯇꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯗꯤ ꯀꯌꯥ ꯑꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯍꯧꯗ꯭ꯔꯤꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯈꯣꯡ ꯀꯛꯄꯒꯤ ꯐꯤꯕꯝ ꯑꯣꯏꯗꯕ ꯑꯗꯩꯗꯤ ꯍꯛꯆꯥꯡꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯄꯥꯟꯗꯕ ꯊꯕꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯈꯩꯁꯤ ꯊꯕꯥꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯅꯤꯗꯅ ꯁꯤꯗ ꯄꯥꯜꯍꯧꯗ꯭ꯔꯤꯁꯦ ꯐꯔꯦ ꯀꯥꯏꯅꯒ ꯏꯁꯥꯗ ꯄꯦꯟꯊꯣꯛꯆꯕꯒꯗꯤ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯗꯣꯏꯅꯤꯀꯣ ꯂꯩ ꯑꯗꯨꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯁꯣꯏꯗꯣꯛ ꯁꯣꯏꯖꯤꯟꯅꯁꯦ ꯈꯤꯇꯪ ꯁ꯭ꯋꯥꯏꯗ ꯀꯩꯗ ꯑꯗꯨꯝ ꯄꯥꯜꯂꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯂꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯄꯥꯜꯂꯤꯁꯦ ꯑꯁ ꯁꯤꯗꯤ ꯂꯥꯏꯕꯛꯇꯤ ꯐꯩ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕ ꯑꯗꯣ ꯈꯣꯡ ꯏꯁꯥꯒꯤ ꯑꯦꯅꯤ ꯍꯛꯆꯥꯡ ꯖꯒꯥ ꯑꯃꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯕꯨ ꯃꯇꯝ ꯆꯥꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ꯭ꯔꯒꯗꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯦ ꯑꯗꯨꯝ ꯊꯣꯛꯄꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯉꯦ ꯅꯣꯡꯃꯩ ꯃꯔꯨꯅ ꯍꯦꯛ ꯄꯥꯟꯕ ꯃꯇꯝꯗ ꯃꯤꯠꯇ ꯀꯅꯥ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯛꯏ ꯌꯨꯝꯒꯤ ꯂꯣꯏꯅꯕꯤ ꯂꯩꯔꯤ ꯏꯆꯥꯅꯨꯄꯤ ꯂꯩꯔꯤ ꯀꯅꯥ ꯍꯥꯟꯅꯒꯗꯤ ꯎꯔꯛꯏ ꯏꯃꯥ ꯏꯄꯥ ꯂꯩꯔꯤ ꯑꯩ ꯏꯃꯥꯁꯦ ꯏꯃꯥ ꯎꯔꯛꯑꯦ ꯑꯩꯁꯦ ꯑꯗꯨꯝ ꯈꯨꯗꯛꯇ ꯅꯣꯡꯃꯩ ꯄꯥꯟꯕꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯩꯁꯦ ꯑꯁ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯗꯧ ꯃꯥꯜꯂꯦ ꯈꯜꯂꯒ ꯌꯨꯝꯗꯪ ꯌꯧꯔꯗꯤꯅ ꯑꯩ ꯌꯨꯝꯁꯦ ꯏꯃꯥꯁꯦ ꯎꯅꯤꯡꯉꯛꯏ ꯍꯣꯁꯄꯤꯇꯥꯜꯗ ꯏꯃꯥꯅ ꯂꯥꯛꯑꯒ ꯏꯆꯥꯅꯨꯄꯥ ꯏꯆꯥ ꯀꯩꯝ ꯇꯧꯗꯦꯅ ꯁꯣꯏꯗꯅ ꯅꯥꯟꯊꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯏꯃꯥ ꯎꯕ ꯃꯇꯝꯗ ꯏꯁꯥꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯕꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯦꯟꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯁꯣꯟꯊꯔꯒ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯗꯨꯒ ꯏꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯑꯁ ꯑꯩꯁꯦ ꯏꯃꯥꯁꯤꯅ ꯈꯪꯕꯤꯔꯝꯃꯤ ꯑꯁ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯏꯆꯥꯅꯨꯄꯤꯗꯤ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯣ ꯏꯆꯥꯅꯨꯄꯤ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯃꯥꯁꯤꯅ ꯌꯥꯝ ꯍꯦꯟꯅ ꯑꯩꯅ ꯏꯃꯥꯒꯤ ꯃꯊꯪꯗ ꯏꯆꯥ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯂꯥꯛꯄꯅꯤ ꯅꯠꯇ꯭ꯔꯅꯦ ꯏꯃꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯕ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯋꯥꯔꯤꯁꯤꯁꯨ ꯁꯨꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯨꯝ ꯆꯠꯈꯤꯗꯣꯔꯦ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯋꯥꯔꯤꯁꯦ ꯁꯨꯝ ꯆꯠꯒꯠꯂꯒ ꯑꯩꯈꯣꯏꯁꯨ ꯄꯤ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯀꯞꯄꯒꯗꯤ ꯋꯥꯍꯪꯁꯦ ꯏꯟꯇꯔꯚꯤꯌꯨꯁꯦ ꯂꯧꯕ ꯅꯨꯡꯉꯥꯏꯇꯕ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯈꯟꯕ ꯌꯥꯏꯅ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯅꯥꯎꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯦꯜ ꯄꯥꯏꯕ ꯌꯨꯝ ꯑꯗꯨꯒ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯖꯩ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅꯕ ꯑꯗꯨꯒ ꯂꯥꯏꯔꯕꯕꯨ ꯁꯩꯊꯥꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯕꯒꯤ ꯏꯁꯩꯁꯦ ꯏꯅꯥꯎꯒꯤ ꯀꯤꯕꯣꯔꯗꯁꯤꯗ ꯈꯣꯡꯕꯤꯔꯒ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯝꯇꯪ ꯈꯨꯗꯣꯜ ꯇꯧꯕꯤꯌꯨ ꯌꯥꯔꯒꯗꯤ ꯑꯩ ꯃꯇꯦꯡ ꯑꯃꯇꯪ ꯇꯧꯖꯔꯒꯦ ꯌꯥꯝꯅ
ꯁꯅꯥꯈꯣꯝꯕꯗ ꯍꯪꯖꯅꯤꯡꯕ ꯑꯃ ꯂꯩ ꯁꯅꯥꯈꯣꯝꯕꯅ ꯅꯣꯡꯃꯩ ꯃꯔꯨꯅ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯁꯅꯥꯈꯣꯝꯕꯒꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡꯒꯤꯗꯨꯅ ꯈꯤꯇꯪ ꯑꯃꯨꯛ ꯇꯥꯝꯈ꯭ꯔꯒ ꯍꯥꯏꯇꯥꯔꯦ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯂꯥꯛꯈꯤꯕꯁꯨ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯤꯡꯃꯛ ꯄꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯁꯅꯥꯈꯣꯝꯕꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯄꯤꯔꯒ ꯌꯥꯝꯕ ꯌꯥꯝꯗꯕ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯁꯦꯜꯒꯤ ꯃꯇꯦꯡꯕꯨ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯦꯡꯕꯨ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯃꯛ ꯄꯥꯡꯕ ꯉꯝꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯅꯥꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯇꯧꯔꯤ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤ ꯏꯅꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤ ꯏꯆꯥꯕꯨꯅ ꯍꯪꯂꯔꯕꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯏꯁꯥꯗ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀꯔꯤ ꯐꯥꯎꯕꯤ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝꯕ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯁꯣꯝꯗ ꯋꯥꯅ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯕ ꯉꯝꯗꯕꯗꯣ ꯂꯥꯛꯑꯒ ꯁꯦꯟ ꯄꯥꯡꯕꯤꯔꯝꯕꯗꯒꯤꯗꯤ ꯑꯩ ꯏꯇꯣꯝꯗ ꯐꯝꯗꯅ ꯑꯗꯒꯤꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯅ ꯂꯩꯕꯗꯣ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯥꯛꯄꯤꯔꯒ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤ ꯐꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯍꯪꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯕ ꯊꯨꯅ ꯐꯒꯠꯂꯛꯀꯗꯧ ꯃꯥꯜꯂꯦ ꯊꯨꯅ ꯑꯗꯨꯝ ꯀꯟꯈꯠꯂꯛꯀꯗꯧ ꯃꯥꯜꯂꯦ ꯐꯒꯠꯂꯛꯀꯗꯧꯕ ꯃꯥꯜꯂꯦ ꯑꯗ ꯌꯨꯝꯗ ꯁꯨꯝ ꯐꯝꯃꯒ ꯂꯩꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯐꯝꯃꯒ ꯁꯨꯝ ꯂꯩꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯑꯁꯤꯗꯩꯁꯤꯗ ꯋꯤꯜ ꯆꯤꯌꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏ ꯁꯥꯏꯀꯜꯒ ꯂꯩꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯤꯜ ꯆꯤꯌꯔꯁꯤꯅ ꯀꯅꯥꯅ ꯊꯤꯜꯂꯛꯑꯝꯕꯅꯣ ꯑꯗꯨꯒ ꯇ꯭ꯔꯥꯏ ꯁꯥꯏꯀꯜꯁꯤꯅ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯅꯣ ꯋꯤꯜ ꯆꯤꯌꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯩꯈꯣꯏꯒꯤ ꯁꯥꯔꯗꯤꯡꯒꯣꯅ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯨꯗꯨꯒ ꯁꯦꯒꯥꯏ ꯍꯧꯔꯦ ꯁꯦꯝꯖꯤꯟꯗ ꯌꯥꯔꯣꯏ ꯍꯣꯏ ꯅꯪꯒ ꯁꯦꯒꯥꯏꯔꯕ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯝꯕꯅꯤꯅ ꯍꯣꯏ ꯑꯗꯨꯝ ꯃꯣꯏ ꯁꯨꯝ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯨꯒ ꯇ꯭ꯔꯥꯏ ꯁꯥꯏꯀꯜꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯁꯤ ꯈꯨꯟꯁꯤꯒꯤ ꯈꯨꯔꯥ ꯑꯃ ꯂꯩꯌꯦ ꯈꯨꯔꯥꯁꯤꯅ ꯄꯤꯕꯤꯔꯛꯄꯅꯦ ꯃꯃꯤꯡꯗꯣ ꯑꯝꯇ ꯄꯟꯕꯤꯌꯨ ꯖꯣꯏꯁꯅꯥ ꯖꯣꯏꯁꯅꯥ ꯑꯣꯀꯦ ꯋꯥꯡꯈꯦꯝ ꯖꯣꯏꯁꯅꯥ ꯖꯣꯏꯁꯅꯥ ꯃꯁꯥꯃꯛꯁꯨ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯖꯣꯏꯁꯅꯥꯁꯦ ꯑꯩꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯖꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯤ ꯃꯈꯣꯡꯁꯦ ꯊꯥꯡ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯏ ꯔꯤꯛꯁꯣ ꯊꯧꯔꯒ ꯊꯧꯅꯥ ꯑꯣꯏꯗꯅ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯏꯝꯐꯥꯜ ꯑꯞ ꯗꯥꯎꯟ ꯆꯠꯂꯒ ꯂꯝꯂꯣꯡꯃꯩ ꯃꯥꯏꯀꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯦꯝꯕꯔꯗꯤ ꯃꯥꯅꯤ ꯑꯩꯈꯣꯏ ꯁꯤ ꯃꯩꯇ꯭ꯔꯤꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯍꯥꯛꯅꯁꯨ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ ꯑꯗꯨꯝ ꯑꯩꯒꯤ ꯇ꯭ꯔꯥꯏꯁꯥꯏꯀꯜꯒꯤ ꯑꯣꯏ ꯊꯪꯕ ꯁꯥꯏꯠꯁꯤꯕꯨ ꯐꯩꯗꯦꯛꯇꯅ ꯇꯧꯔ ꯄꯨꯔꯥ ꯗꯤꯁꯐꯤꯒꯔ ꯇꯥꯍꯧꯔꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯆꯀꯥꯁꯤꯅ ꯍꯣꯏ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯁꯤꯁꯦ ꯄꯤꯔꯛꯄꯁꯨ ꯈꯤꯇꯪꯗꯤ ꯔꯤꯡꯁꯨ ꯈꯤꯇꯪꯗꯤ ꯈꯣꯏꯕ ꯑꯗꯩꯗ ꯁꯦꯝꯖꯤꯟꯒꯦ ꯇꯧꯕꯗꯣ ꯁꯦꯝꯖꯤꯟꯕ ꯉꯝꯗꯗꯅ ꯁꯦꯝꯖꯟꯕ ꯅꯪꯗꯕꯤꯗ ꯑꯗꯨꯝ ꯈꯣꯏꯈ꯭ꯔ ꯇꯥꯔꯦꯅꯦ ꯑꯗꯨꯝ ꯊꯧꯖꯤꯟꯕꯗꯨꯗ ꯑꯗꯨꯝ ꯈꯣꯏꯈ꯭ꯔꯦ ꯁꯤꯗꯤ ꯀꯥꯏꯗ ꯁꯤꯗꯤ ꯊꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯦꯝꯗ꯭ꯔꯗꯤ ꯏꯁꯄꯣꯛ ꯇꯔꯥꯁꯤꯁꯨ ꯂꯣꯏꯅꯃꯛ ꯈꯣꯏꯔꯦꯕꯀꯣ ꯈꯣꯏꯔꯦ ꯁꯦꯝꯕꯗ ꯀꯩꯁꯨ ꯀꯥ ꯍꯦꯟꯅꯗꯤ ꯆꯪꯉꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯋꯥꯛꯁꯣꯞꯀ ꯂꯩꯇ꯭ꯔꯥ ꯂꯩ ꯑꯗꯩꯗ ꯁꯦꯝꯒꯗꯅꯤ ꯇꯧꯋꯦ ꯑꯗꯩꯗ ꯃꯤ ꯆꯠꯄꯤꯅꯕ ꯈꯣꯠꯄꯤꯅꯕꯁꯦ ꯑꯃꯨꯛ ꯂꯩꯇꯕꯁꯦ ꯁꯤꯁꯤꯒꯤ ꯍꯣꯏ ꯑꯗꯣ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯗꯨꯝ ꯄꯥꯡꯖꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯥꯏꯗ ꯄꯥꯡꯒꯦ ꯅꯪꯅꯁꯨ ꯍꯥꯏꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯁꯤ ꯁꯥꯏꯀꯜꯁꯦ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯆꯤꯟꯗꯒꯤ ꯍꯥꯏꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯄꯥꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯤꯒꯤ ꯁꯨꯝ ꯄꯥꯡꯈꯤꯕꯒꯤ ꯍꯩꯅꯕꯤꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯎꯕ ꯃꯇꯝꯗ ꯀꯩꯅꯣꯝ ꯍꯦꯛꯇ ꯇꯧꯅꯤꯡꯉꯝꯃꯦ ꯍꯥꯏꯕ ꯑꯗꯨꯅ ꯁꯨꯝ ꯂꯩꯕꯅꯦ ꯑꯥꯏꯗꯤꯌꯥꯗꯣ ꯁꯨꯝ ꯊꯣꯛꯄꯅꯦꯕ ꯁ꯭ꯋꯥꯏꯗ ꯁꯥꯏꯀꯜ ꯁꯦꯝꯐꯝ ꯂꯩꯇ꯭ꯔꯥ ꯈꯟꯕꯩ ꯋꯥꯅꯤꯗ ꯑꯗꯣ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯀꯩꯅꯣ ꯇꯧꯁꯦ ꯏꯅꯥꯎꯍꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯦꯟꯗꯣ ꯃꯀꯨ ꯕꯦꯟ ꯍꯥꯏꯇꯥꯔꯦ ꯃꯀꯨ ꯕꯦꯟꯁꯦ ꯉꯁꯥꯏ ꯊꯥꯕꯜ ꯆꯠꯄ ꯕꯦꯟꯅꯦꯕꯀꯣ ꯊꯥꯕꯜ ꯈꯣꯡꯕ ꯕꯦꯟꯅꯤ ꯊꯥꯕꯜ ꯃꯅꯨꯡꯗꯗꯤ ꯕꯦꯟꯒꯁꯦ ꯀꯣꯟꯅ ꯄꯣꯟꯇꯦꯗ ꯅꯠꯇ꯭ꯔꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯂꯝꯄꯥꯛꯁꯤꯡꯁꯤꯕꯨ ꯍꯦꯛꯇ ꯅꯣꯡꯃꯗ ꯊꯥꯕꯜ ꯆꯣꯡꯅꯔꯛꯑꯒꯗꯤ ꯁꯨꯡꯀꯣꯟꯁꯨ ꯀꯣꯟꯅꯔꯣꯏ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯕꯁꯤꯗ ꯅꯨꯃꯤꯠ 5ꯅꯤꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯕꯦꯟ ꯄꯥꯔꯇꯤꯁꯤꯡꯁꯤ ꯌꯦꯟꯊꯣꯛꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯄꯥꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯆꯣꯡꯅꯔꯛꯑꯒꯗꯤ ꯁꯨꯡꯀꯣꯟ ꯀꯣꯟꯅꯔꯣꯏ ꯑꯗꯨꯅꯁꯨꯅꯦ ꯌꯥꯎꯁꯪ ꯂꯣꯏꯔ ꯃꯇꯨꯡ ꯐꯥꯎꯕꯗ ꯃꯅꯤꯡꯗ ꯑꯗꯨꯝ ꯆꯣꯡꯉꯤꯁꯦ ꯕꯦꯟ ꯀꯣꯟꯅꯗꯕꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯤꯜꯗ ꯆꯠꯆꯔꯨꯕꯩ ꯈꯪꯕꯅꯤ ꯃꯌꯥꯝꯗꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯉꯣꯒ ꯍꯥꯏꯔꯦꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯨꯡꯀꯣꯟ ꯀꯣꯟꯅꯔꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯕꯦꯟ ꯄꯥꯔꯇꯤꯒꯤ ꯗꯤꯃꯥꯟꯁꯤ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯎꯁꯪ ꯃꯅꯨꯡꯗꯗꯤ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯐꯨꯜꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯒꯅꯤ ꯂꯣꯏꯔꯐꯥꯎꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯗ ꯍꯪꯖꯅꯤꯡꯉꯤꯁꯤꯗ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯌꯥꯎꯁꯪꯒꯤ ꯉꯁꯥꯏꯒꯤ ꯕꯦꯟ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤꯅ ꯃꯃꯤꯡꯁꯤꯁꯨ ꯃꯀꯨ ꯕꯦꯟ ꯑꯅ ꯊꯣꯟꯕꯤꯔꯦꯀꯣ ꯃꯀꯨ ꯕꯦꯟꯁꯤꯕꯨ ꯀꯅꯥꯅ ꯊꯣꯜꯂꯤꯅꯣ ꯌꯥꯝ ꯃꯃꯤꯡꯁꯦ ꯆꯥꯟꯅꯕ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯀꯅꯥꯅ ꯊꯣꯜꯂꯤ ꯃꯀꯨ ꯕꯦꯟꯁꯤ ꯏꯌꯥꯝꯕ ꯀꯩꯅꯣꯗꯒꯤ ꯕꯥꯁꯤꯈꯣꯡꯗꯒꯤ ꯏꯌꯥꯝꯕ ꯖꯣꯟꯁꯟ ꯃꯥꯁꯦ ꯕꯦꯁ ꯄꯥꯏꯕꯤꯕꯗ ꯀꯩꯅꯣꯒꯤ ꯑꯗꯨꯗ ꯃꯥꯁꯤꯅ ꯄꯨꯊꯣꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯦ ꯃꯀꯨꯁꯦ ꯑꯗꯣ ꯅꯣꯏꯁꯨ ꯃꯌꯥꯝꯁꯦ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯅꯔꯦ ꯑꯗꯣ ꯕꯦꯟ ꯃꯃꯤꯡꯁꯤꯡꯁꯦ ꯑꯝꯇ ꯄꯟꯕꯤꯌꯨꯅꯦ ꯕꯦꯁꯇꯅ ꯃꯥꯅ ꯄꯥꯏ ꯑꯗꯩꯗꯤ ꯒꯤꯇꯥꯔꯅ ꯃꯥꯅ ꯄꯥꯏ ꯑꯗꯨꯗꯥꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯝꯁꯤꯅ ꯀꯗꯥꯡꯕꯟꯗꯒꯤ ꯈꯣꯒꯦꯟꯗ꯭ꯔꯣ ꯍꯧꯖꯤꯛ ꯃꯥ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯔꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯠ ꯒꯤꯇꯥꯔ 2ꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯂꯩꯔꯦꯡꯒꯥꯏꯕꯤꯗꯒꯤ ꯌꯥꯝ ꯕꯤꯁꯨ ꯀꯩꯁꯥꯝ ꯕꯤꯁꯣ ꯀꯩꯁꯥꯝ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯈꯨꯜ ꯉꯥꯛꯄ ꯁ꯭ꯋꯥꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯣꯏ ꯂꯩꯕꯅꯤꯅ ꯌꯨꯝꯗ ꯁꯨꯝ ꯀꯅꯥꯝ ꯐꯝꯅꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗꯒꯤ ꯂꯤꯠ ꯒꯤꯇꯥꯔ ꯑꯃꯅ ꯀꯩꯅꯣꯗꯒꯤ ꯈꯣꯡꯃꯟꯗꯒꯤ ꯂꯣꯌꯥ ꯉꯥꯟꯕ ꯂꯣꯌꯥ ꯃꯥꯅ ꯄꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕꯦꯁꯇꯅ ꯀꯩꯅꯣ
ꯗ ꯖꯣꯟꯁꯟ ꯍꯥꯏꯁꯦ ꯕꯥꯁꯤꯈꯣꯡꯗꯒꯤ ꯑꯗꯨꯗꯨꯒ ꯁꯥꯏꯗ꯭ꯔꯝꯗ ꯀꯩꯅꯣ ꯂꯥꯏꯔꯦꯟꯀꯥꯕꯤꯗꯒꯤ ꯏꯅꯥꯎ ꯒꯤꯂꯟ ꯑꯗꯨꯗꯨꯒ ꯗꯣꯟꯁꯨ ꯀꯩꯅꯣꯗꯒꯤ ꯂꯥꯏꯔꯦꯟꯀꯥꯕꯤꯗꯒꯤ ꯆꯥꯎꯊꯣꯏꯕꯅ ꯑꯗꯣ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯕꯦꯟ ꯃꯦꯝꯕꯔꯁꯤꯡꯁꯤꯕꯨ ꯀꯔꯣꯝ ꯅꯥꯀꯟꯗꯩ ꯊꯦꯡꯅꯔꯒ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯈꯤꯕꯅꯣ ꯑꯗꯨꯁꯨ ꯋꯥꯔꯤꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯕꯦꯟ ꯇꯧꯁꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯗꯣ ꯀꯅꯥꯅ ꯍꯧꯗꯣꯔꯛꯄꯗꯒꯤꯗꯤ ꯄꯨꯟꯕ ꯉꯝꯈ꯭ꯔꯤꯅꯣ ꯏꯅꯥꯎ ꯁꯅꯥꯈꯣꯝꯕꯅ ꯍꯥꯟꯅ ꯆꯪꯕ꯭ꯔꯥ ꯕꯦꯟꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯅꯠꯇ꯭ꯔꯒ ꯀꯣꯟꯅ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯍꯥꯞꯆꯤꯟꯅꯔꯛꯄꯗꯒꯤ ꯀꯅꯥ ꯂꯩꯅ ꯊꯤꯅꯔꯛꯄ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯂꯝꯁꯦ ꯇꯥꯝꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯕꯥꯁꯤꯈꯣꯡ ꯑꯗꯩꯗꯤ ꯈꯣꯡꯃꯟꯒꯁꯨ ꯌꯥꯎꯔꯤꯕꯀꯣ ꯀꯃꯥꯏ ꯇꯧꯔ ꯄꯨꯟꯈꯤꯕꯅꯣ ꯃꯌꯥꯝꯁꯤꯕꯣ ꯃꯀꯨ ꯕꯦꯟꯒꯤ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯦ ꯀꯩꯅꯣꯅꯦ ꯂꯥꯏꯔꯦꯟꯀꯥꯕꯤꯒꯤ ꯑꯩꯈꯣꯏ ꯕꯤꯁꯣꯁꯦ ꯕꯤꯁꯣ ꯀꯩꯁꯥꯝꯁꯤꯅ ꯑꯩꯈꯣꯏ ꯈꯣꯡꯃꯟꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯒ ꯂꯣꯌꯥꯁꯤꯒ ꯗ ꯖꯣꯟꯁꯟꯒꯁꯦ ꯃꯥꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯠꯄ ꯍꯧꯔꯛꯑꯦ ꯑꯗꯨꯗꯨꯒ ꯀꯗꯥꯡꯕꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯝ ꯊꯤꯜꯂꯤꯕ ꯑꯩꯈꯣꯏ ꯈꯣꯒꯦꯟꯁꯤꯅ ꯑꯩꯒ ꯀꯩꯅꯣꯗ ꯂꯥꯏꯔꯦꯟꯀꯥꯕꯤꯗ ꯁꯨꯝ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯒꯤ ꯕꯦꯟꯒꯤ ꯑꯣꯏꯕ ꯌꯥꯔꯁꯦꯟ ꯆꯠꯄ ꯊꯦꯡꯅꯈꯤꯕꯅꯦ ꯀꯩꯅꯣ ꯑꯣꯀꯦ ꯑꯗꯨꯅ ꯃꯌꯣꯟ ꯍꯨꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯀꯥꯏꯗ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯂꯩꯔꯤ ꯕꯦꯟ ꯑꯃ ꯁꯥꯒꯠꯂꯤ ꯈꯣꯠꯂꯁꯦ ꯇꯧꯔꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯜꯂꯕꯅꯤꯅ ꯏꯌꯥꯝꯕ ꯕꯤꯁꯨ ꯀꯩꯁꯥꯝꯁꯦ ꯃꯇꯝꯗꯨ ꯑꯗꯨꯝ ꯀꯤꯕꯣꯔꯗ ꯄꯥꯏꯕ ꯑꯗꯨꯝ ꯍꯧꯔꯦꯀꯣ ꯍꯧꯔꯦ 2020 ꯑꯗꯨꯗꯤ ꯀꯩꯅꯣꯁꯦ ꯊꯥꯕꯜꯁꯤ ꯉꯁꯥꯏ ꯊꯥꯕꯜ ꯁꯤꯖꯟ ꯑꯃ 2021 ꯊꯥꯕꯜ ꯇꯧꯈꯤꯕ ꯃꯥꯜꯂꯦ ꯀꯣꯚꯤꯗ ꯂꯣꯏꯔꯦ ꯊꯥꯕꯜ ꯇꯧꯈꯤꯀꯣ ꯊꯥꯕꯜ ꯑꯗ 2021ꯗꯤ ꯇꯧꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯨꯟꯕ 23 ꯁꯤꯃꯗꯤ ꯐꯨꯜꯗ ꯇꯧꯔꯦ 23 ꯁꯤꯒ 22 ꯁꯤꯒꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯏꯅꯥꯎꯗ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯊꯥꯕꯜꯒꯤ ꯇ꯭ꯔꯦꯛ ꯑꯝꯇꯪ ꯊꯥꯗꯣꯛꯄꯤꯔꯒ ꯀꯣ ꯊꯥꯕꯜꯒꯤ ꯇ꯭ꯔꯦꯛ ꯑꯝꯇꯪ ꯄ꯭ꯂꯦ ꯇꯧꯕꯤꯔꯒ ꯃꯌꯥꯝꯗ ꯊꯥꯕꯜꯒꯤ ꯑꯣꯏꯕ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯄꯥꯝꯅꯕ ꯏꯁꯩ ꯑꯃ ꯑꯝꯇꯪ ꯑꯗꯨꯝ ꯐꯖꯕ ꯐꯖꯗꯕ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯀꯣ ꯁꯨꯝ ꯅꯤꯡꯁꯤꯡꯃꯤꯟꯅꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯁꯨ ꯑꯣꯏꯅ ꯃꯌꯥꯝ ꯂꯥꯟꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯥꯟꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂ ꯂꯩꯕꯁꯨ ꯂꯥꯟꯒꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯈꯟꯖꯩꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯅꯥꯎꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯀꯨ ꯕꯦꯟ ꯍꯥꯏꯁꯤꯁꯨ ꯉꯁꯥꯏꯒꯤ ꯊꯥꯕꯜꯒꯤ ꯑꯣꯏꯕꯅꯤ나 ꯏꯁꯩꯁꯦ ꯑꯝꯇꯪ ꯊꯥꯕꯜꯒꯤ ꯇ꯭ꯔꯦꯛ ꯑꯝꯇꯪ ꯄ꯭ꯂꯦ ꯇꯧꯔꯒ ꯑꯝꯇꯪ ꯈꯣꯡꯅꯕ ꯇꯧꯁꯤ ꯌꯥꯔꯦ ꯄ꯭ꯂꯦ ꯍꯥꯏꯐꯦꯠ ꯇꯧꯅꯦ ꯇꯥꯕ ꯌꯦꯡꯒꯦ ꯁꯥꯎꯟ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ
tause chungge khali himai du sungam de thaban du mix tau sanje adu tause mix tause ba dam ha poina ba 타반 요지기 딴도 소 얌투이 야마도 저거 인나나 호나도 코치도 잉강거든 호지 잉게 야마 거기 삼나 하바다 라북라방 ni lei se yam se labuklapang dani ko se yam khoi lei jari se labuklapang da sa ba yom ni cham cham na yam yungi mathak si su yeng bio pakhan na khogi wana chamna sa bu ni ko yum amagi hana gi men oi ba yang ama lei yang si dagi khai do ga ko na sa gi ba yum oi thong ma ko na sa tak thok ki ba hai ta tak thok ki ba ꯇꯧꯊꯣꯛꯈꯤꯕ ꯌꯨꯝ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯌꯥꯎꯋꯤ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤꯗ ꯀꯃꯥꯏꯅ ꯁꯣꯛꯏꯅꯣ ꯍꯥꯏꯗ ꯃꯌꯥꯝ ꯃꯦꯒꯤ ꯇꯥꯡ 19ꯗ ꯀꯗꯥꯡꯕꯟ ꯀꯧꯇ꯭ꯔꯨꯛꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯌꯦꯛꯅꯕꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯈꯣꯏ ꯀꯣꯝꯊꯔꯛꯂꯒ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯡ ꯂꯥꯟ ꯇꯥꯔꯛꯄ ꯌꯨꯝ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯇꯧꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯀꯔꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯀꯔꯣꯝ ꯅꯥꯀꯟꯗ ꯆꯠꯄꯅꯣ ꯍꯥꯏ ꯌꯦꯡꯁꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯂꯨꯕꯗ ꯃꯌꯥꯝ ꯃꯈꯣꯏꯅ ꯇꯝꯃꯛꯄ ꯌꯦꯛꯅꯕꯅ ꯇꯝꯃꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯈꯣꯡꯒꯤ ꯁꯔꯨꯛꯁꯤ ꯃꯌꯥꯝ ꯁꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯁꯔꯨꯁꯦ ꯀꯥꯏꯔꯕ ꯃꯇꯨꯡꯗ ꯁꯔꯨꯒꯤ ꯁꯔꯨꯛꯁꯤꯃ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯒꯤ ꯁꯔꯨꯁꯦ ꯆꯥꯏꯔ ꯃꯇꯨꯡ ꯄꯨꯡꯀꯥꯏ ꯀꯥꯏ ꯄꯨꯡꯇꯦꯛ ꯇꯦꯛꯈꯤꯕꯅꯤ ꯂꯣꯏꯁꯤꯟꯕꯒꯤ ꯏꯁꯩ ꯑꯃꯈꯛꯇꯪꯒ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯍꯜꯂꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯂꯥꯏꯁꯪꯕꯝ ꯁꯅꯥꯈꯣꯝꯕ ꯃꯩꯇꯩꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯆꯔꯒ ꯃꯍꯥꯛꯀꯤ ꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯒ ꯍꯧꯖꯤꯛ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯐꯪꯗꯅ ꯂꯩꯔꯤꯕꯁꯤ ꯃꯌꯥꯝꯅ ꯈꯪꯍꯟꯖꯕꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯅ ꯂꯥꯟ ꯑꯃꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯏꯄꯤꯁꯣꯗ ꯅꯝꯕꯔ 7 ꯁꯤꯒꯤ ꯑꯔꯣꯏꯕ ꯊꯧꯒꯜ ꯑꯣꯏꯒꯗꯧꯕ ꯏꯁꯩ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯀꯣ ꯂꯣꯏ ꯐꯥꯎꯕ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯤꯁꯤꯃꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯅꯥꯎꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕꯁꯤꯡꯅ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯃꯍꯥꯛꯀꯤ ꯆꯈꯥꯎꯒꯤ ꯍꯤꯗꯥꯛꯇꯕꯨ ꯑꯣꯏꯔꯒꯁꯨ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯍꯥꯛꯀꯤ ꯇꯉꯥꯏꯐꯗꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯦ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯤꯑꯣꯏꯕ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯌꯨ ꯍꯥꯏꯕꯁꯤ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯔꯣꯏꯕ ꯏꯁꯩꯁꯦ ꯁꯅꯥꯈꯣꯝꯕ ꯀꯩꯗꯧꯁꯦꯕ ꯀꯩꯅꯣꯒꯤ ꯅꯪꯁꯤ ꯊꯋꯥꯏꯅꯦꯅ ꯑꯗꯨꯗ ꯑꯣꯏꯅ ꯑꯣꯀꯦ ꯑꯗꯨ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯌꯥꯔꯦ ꯍꯧꯔꯁꯤ
ꯃꯌꯥꯝꯅ ꯏꯁꯩ ꯈꯟꯕꯤꯔꯛꯏꯀꯣ ꯃꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯂꯕꯅꯤ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥꯁꯦ ꯑꯩ ꯕ꯭ꯔꯗꯔꯁꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯒꯦ ꯁꯅꯥꯈꯣꯝꯕ ꯌꯥꯔꯒꯗꯤ ꯏꯁꯥꯒꯤꯁꯨ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯀꯩ ꯍꯥꯏꯅꯒꯗꯤ ꯍꯥꯡꯒꯦ SK Maitai SK ꯃꯩꯇꯩꯅ ꯃꯌꯥꯝ ꯍꯥꯡꯉꯦ ꯍꯥꯏꯀꯣ SK ꯃꯩꯇꯩꯁꯤꯗ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯠꯒꯨꯝꯕ ꯊꯥꯒꯠꯄꯤꯕ ꯌꯥꯔꯒꯗꯤ ꯊꯥꯒꯠꯄꯤꯌꯣ ꯑꯗꯨꯒ ꯁꯥꯎꯟꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯅꯦꯁꯦꯁꯔꯤ ꯉꯁꯥꯏꯒꯤ ꯖꯦꯛ ꯀꯩꯀꯥ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯑꯩ ꯆꯦꯟꯕꯤꯔꯒꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯅꯣꯖꯦꯛ ꯑꯅꯤ ꯂꯦꯐ ꯔꯥꯏꯠ ꯇꯧꯔꯒ 3.5 ꯀꯟꯚꯔꯇꯔ ꯑꯃ ꯄꯨꯟꯕꯤꯗꯣ ꯑꯣꯏꯔꯒꯅꯤꯕ ꯌꯥꯝ ꯍꯣꯡꯕꯅꯦ ꯑꯗꯣ ꯍꯣꯡ ꯇꯥꯔꯒꯁꯨ ꯐꯪꯗꯕꯅꯦ ꯂꯩꯕꯁꯦ ꯍꯦꯛꯇ ꯌꯥꯎꯗꯕꯅꯦ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯄꯣꯠꯅꯦꯕ ꯑꯣꯟꯂꯥꯏꯟ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯦ ꯑꯗꯣ ꯆꯦꯟꯕꯤꯔꯒꯦ ꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯖꯦꯛꯇꯣ ꯍꯦꯛ ꯂꯥꯛꯄꯒ ꯐꯣꯟꯗ ꯏꯟꯄꯨꯠ ꯄꯤꯔꯒ ꯃꯌꯦꯛ ꯁꯦꯡꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯇꯥꯍꯟꯕ ꯌꯥꯔꯦꯗꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯗ ꯏꯇꯣꯝꯅ ꯁꯨꯝ ꯈꯣꯡꯉꯒ ꯃꯌꯥꯝ ꯇꯥꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯁꯤꯒꯤ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯥꯔꯇꯤꯁꯀꯤ ꯑꯣꯏꯕꯒꯤꯀꯣ ꯑꯩꯅ ꯄꯔꯐꯣꯔꯝ ꯇꯧꯖꯔꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯨ ꯏꯁꯩ ꯉꯪꯉꯁꯨ ꯃꯤ ꯇꯥꯍꯜꯂ ꯅꯨꯡꯉꯥꯏꯖꯕꯤꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯔꯛ ꯃꯔꯛꯇ ꯑꯗ ꯏꯁꯥꯁꯨ ꯑꯗꯨꯝ ꯈꯣꯡꯉꯤ ꯄꯣꯠꯇꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯒ ꯅꯨꯡꯉꯥꯏ ꯇꯥꯕ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦ ꯏꯁꯩꯗꯨ ꯅꯨꯡꯉꯥꯏꯗꯅ ꯁꯤꯒꯤꯁꯤꯁꯨ ꯄꯣꯊꯥꯕ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯒꯤꯗꯨꯃꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯒ ꯏꯁꯥꯒꯤ ꯈꯣꯡꯁꯤꯅ ꯐꯨꯜꯂꯤ ꯔꯤꯀꯚꯔ ꯇꯧꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯃꯌꯥꯝꯒ ꯑꯗꯨꯃꯥꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯑꯋꯥꯕ ꯍꯪꯉꯛꯇꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯦꯟꯇ ꯑꯣꯏꯅ ꯍꯪꯉꯛꯑꯗꯕꯅꯤ ꯚꯥꯏ ꯅꯥꯕ ꯐꯔꯣꯀꯣ ꯚꯥꯏꯅ ꯑꯗꯨꯒꯤ ꯃꯦꯗꯤꯌꯝꯗꯨꯃꯁꯨ ꯊꯝꯃꯤꯁꯤ ꯑꯗꯨꯒ ꯁꯨꯝ ꯍꯤꯞꯄꯒ ꯂꯩꯕꯅꯤꯅ ꯅꯪꯒꯟꯒꯨꯝꯕ ꯁꯥꯕ ꯈꯣꯠꯄ ꯈꯣꯡꯒꯁꯦ ꯑꯁ ꯑꯝꯇꯪꯗꯤ ꯆꯦꯜꯂꯒꯗꯤ ꯀꯥꯏꯅ ꯐꯥꯎꯕꯁꯦ ꯐꯥꯎꯔꯝꯒꯅꯤ ꯀꯃꯥꯏ ꯐꯥꯎꯋꯦ ꯑꯁ ꯑꯩ ꯁꯨꯝ ꯐꯝꯃꯒ ꯂꯩꯅꯤꯅ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯍꯦꯛ ꯅꯣꯛꯄꯗꯀꯣ ꯑꯁ ꯄꯨꯛꯂꯥꯎ ꯍꯧꯒꯠꯂꯒ ꯆꯠꯅꯤꯡꯕ ꯍꯥꯏꯗꯤ ꯑꯁ ꯁꯨꯃꯥꯏꯅ ꯅꯪ ꯊꯦꯛꯇꯣꯛꯑꯒꯗꯤ ꯑꯁꯣꯝꯗ ꯐꯠꯂꯥꯎ ꯆꯣꯡꯉ ꯆꯦꯜꯂꯨꯔꯒꯗꯤ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯗꯤ ꯀꯥꯏ ꯆꯣꯡ ꯐꯟ ꯇꯧꯔꯗꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯐꯃꯨꯡꯗ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯋꯦꯠꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯝꯃꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯋꯦꯠ ꯁꯨꯝ ꯍꯦꯟꯒꯠꯍꯟꯕꯁꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃꯗꯤ ꯆꯪꯉꯤꯀꯣ ꯍꯛꯆꯥꯡꯁꯨ ꯑꯗꯨꯝ ꯂꯥꯏꯅꯥ ꯂꯥꯛꯀꯅꯤꯕ ꯑꯗꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯏꯅꯥꯎꯗꯒꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯂꯛꯇ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏꯀꯣ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯄꯥꯡꯕꯤꯒꯦ ꯈꯟꯕꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯌꯥꯝꯁꯤꯗ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯅꯥꯈꯣꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯔ ꯋꯥꯔꯁꯨ ꯋꯥꯅ ꯈꯪꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥꯁꯨ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯥꯒꯠꯄꯤꯔꯛꯀꯦ ꯃꯇꯦꯛ ꯃꯇꯦꯛꯇꯤ ꯍꯥꯏꯔꯛꯎꯗꯅ ꯑꯩꯁꯨ ꯂꯩꯁꯨ ꯈꯛꯇ ꯄꯣꯏꯟꯗꯨꯗꯪ ꯍꯥꯏꯔꯛꯑꯣ ꯄꯣꯏꯟꯗꯨꯗꯪ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯑꯁ ꯀꯔꯤ ꯍꯥꯏꯕꯁꯨ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯂꯩꯇꯗꯅ ꯏꯌꯥꯝꯕ ꯑꯩ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯗꯤ ꯌꯥꯝ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯝꯃꯒꯦ ꯍꯥꯏꯔꯕ ꯍꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯟꯁꯦ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯒꯁꯨ ꯍꯔꯥꯎꯃꯤꯟꯅꯔꯒꯁꯨ ꯂꯥꯟꯁꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯍꯔꯥꯎꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯃꯤꯟꯅꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯁꯨ ꯑꯃ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯍꯥꯏꯗꯤ ꯂꯥꯟꯁꯤꯗ ꯈꯛꯇꯪ ꯋꯥꯈꯜꯁꯦ ꯂꯨꯞꯃꯤꯟꯅꯔꯒ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯅꯠꯇ꯭ꯔꯥ ꯂꯥꯟꯁꯤꯅ ꯁꯣꯛꯍꯜꯂꯕꯕꯨ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯂꯥꯟ ꯐꯝꯗꯕꯨ ꯑꯣꯏꯔꯁꯨ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕ ꯑꯦꯅꯤ ꯆꯤꯡꯈꯣꯡ ꯁ꯭ꯃꯥꯔꯠ ꯁ꯭ꯇꯣꯛ ꯁ꯭ꯀꯨꯜ ꯍꯥꯏꯗꯅ ꯀꯇꯥꯡꯕꯟ ꯄꯥꯔꯠ 1ꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯅꯤꯀꯣ ꯃꯍꯥꯛꯅ ꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯔꯤꯝꯁꯇ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯨꯈꯠꯂ ꯃꯇꯨꯡꯗ ꯄꯨꯡ 3-4ꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔ ꯃꯇꯨꯡꯗ ꯈꯣꯡꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛꯁꯦ ꯆꯍꯤ 2ꯃꯨꯛ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯦ ꯐꯃꯨꯡꯗ ꯂꯦꯡꯗꯕꯤꯗ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤꯗ ꯆꯍꯤ 2ꯃꯨꯛꯁꯦ ꯑꯁꯨꯝꯅ ꯈꯥꯡꯒꯗꯧꯔꯤꯕꯅꯤ ꯔꯤꯀꯕꯔꯤ ꯁ꯭ꯇꯦꯖ ꯃꯇꯝꯁꯤꯗ ꯇꯉꯥꯏꯐꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯥꯔꯤ ꯑꯗꯣ ꯇꯉꯥꯏꯐꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯃꯌꯥꯝ ꯑꯃ ꯏꯔꯛꯂꯒꯁꯨ ꯗꯣꯛꯇꯔꯒꯤ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯑꯗꯣ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯤ ꯁꯔꯨꯛꯁꯤꯗ ꯁꯣꯛꯂꯤꯕꯁꯦ ꯗꯣꯛꯇꯔꯅ ꯄꯤꯕꯤꯔꯤꯕ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟꯗꯨꯗ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯛꯇꯕ ꯈꯨꯠꯇ ꯁꯦꯟ ꯊꯣꯛꯂꯛꯇꯕꯅꯤꯅ ꯃꯌꯥꯝꯁꯦ ꯁꯤꯗ ꯌꯦꯡꯉꯣ ꯀ꯭ꯋꯥꯒ ꯌꯣꯟꯗꯅ ꯇꯧꯔꯒ ꯁꯦꯜ ꯈꯔ ꯅꯣꯡꯃꯗ ꯂꯨꯄꯥ 50 100 ꯐꯪꯉꯛꯄꯗꯨꯅ ꯑꯩꯈꯣꯏ ꯑꯐꯪꯕ ꯇꯉꯥꯏꯐꯗꯕ ꯍꯤꯗꯥꯛ ꯈꯔ ꯂꯥꯡꯊꯛ ꯈꯔ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯆꯈꯥꯎꯒꯤ ꯍꯤꯗꯥꯛ ꯐꯥꯎꯕꯗ ꯂꯩꯕ ꯉꯝꯗꯅ ꯋꯥꯅ ꯍꯤꯡꯂꯝꯂꯤꯕꯅꯤ ꯑꯗꯣ ꯑꯋꯥꯕ ꯄꯥꯎꯗꯝ ꯑꯁꯤ ꯃꯌꯥꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯌꯥꯒꯤ ꯃꯅꯥꯀꯣꯡꯗ ꯌꯧꯍꯟꯖꯔꯒ ꯈꯔ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒꯗꯤ ꯑꯩꯈꯣꯏ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯦꯡ ꯑꯣꯏꯒꯅꯤꯀꯣꯅ ꯈꯟꯖꯔꯒ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯇꯤꯝꯅ ꯉꯁꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯥꯟ ꯑꯃꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯏꯄꯤꯁꯣꯗꯁꯤꯡꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯅꯤ ꯏꯄꯤꯁꯣꯗ ꯅꯝꯕꯔ 7 ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯃꯌꯥꯝꯅꯁꯨ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯏꯅꯥꯎꯁꯤꯒꯤ ꯃꯁꯥꯃꯛꯀꯤ ꯅꯝꯕꯔꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗꯅꯤ ꯃꯌꯥꯝꯅ
ꯂꯥꯏꯞ ꯑꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯑꯉꯝꯕ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯑꯗꯩ ꯅꯪꯒꯤꯗꯣ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩ ꯍꯪꯕꯤꯕꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ ꯑꯗꯨꯒ ꯐꯃꯨꯡꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯅꯤꯅ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯉꯤ ꯃꯌꯥꯝꯒꯤ ꯇꯦꯡꯕꯥꯡ ꯑꯃꯁꯨ ꯆꯪꯉꯤ ꯆꯍꯤ ꯑꯅꯤ ꯃꯇꯧ ꯀꯔꯝꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯏꯅꯥꯎꯁꯤꯒꯤꯗꯃꯛꯇ ꯏꯅꯥꯎꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯈꯤꯕꯅꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯅ ꯉꯝꯗ꯭ꯔꯕꯅꯤ나 ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯕ ꯂꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯅꯥꯎꯅ ꯉꯁꯥꯏꯒꯤ ꯐꯃꯨꯡꯗ ꯂꯩꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯁꯤꯗ ꯁꯣꯏꯗꯣꯛ ꯁꯣꯏꯖꯤꯟ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯅꯁꯨ ꯍꯥꯏꯖꯔꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯁꯩ ꯃꯌꯥꯝ ꯈꯟꯕꯤꯔꯛꯄ ꯌꯥꯎꯏ ꯑꯗꯨꯁꯨ ꯃꯊꯪ ꯏꯅꯥꯎꯁꯤꯒꯤ ꯉꯁꯥꯏꯒꯤ ꯏꯟꯄꯨꯠ ꯀꯩꯀꯥ ꯑꯃ ꯖꯦꯛ ꯇꯉꯥꯏ ꯐꯗꯕ ꯖꯦꯛꯁꯤꯡꯗꯣ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯉꯝꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯅꯥꯎ ꯑꯁꯤꯕꯨ ꯊꯨꯅ ꯌꯥꯡꯅ ꯐꯒꯠꯄꯤꯔꯣ ꯍꯥꯏꯗꯅ ꯕ꯭ꯂꯦꯁꯤꯡ ꯀꯌꯥ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯝꯖꯕ ꯑꯣꯏꯅ ꯂꯥꯏꯚ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ